ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯈꯨꯜ ꯑꯃꯗ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯂꯨꯁꯤꯡ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯨꯁꯤꯡ ꯑꯁꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗ ꯃꯥꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯖꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯗꯨꯒ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅ ꯂꯨꯁꯤꯡ ꯑꯁꯤ ꯂꯨꯍꯣꯡꯕ ꯆꯍꯤ 5 ꯍꯥꯏꯖꯤꯜꯂꯛꯂꯕ ꯐꯥꯎꯕ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯕ ꯉꯝꯂꯝꯗꯦ꯫ ꯆꯥꯎꯕꯤꯅ, "ꯏꯃꯥꯒꯤ ꯂꯨꯁꯤꯡ, ꯅꯈꯣꯏꯕꯨ ꯉꯁꯤ ꯅꯠꯇ꯭ꯔꯅꯦ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ? ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕꯁꯤꯕꯨ ꯊꯦꯡꯗ꯭ꯔꯤꯕ꯭ꯔꯣ?" "ꯏꯃꯥ, ꯅꯃꯧ ꯅꯨꯄꯤꯅ ꯆꯠꯂꯔꯣꯏꯁꯤ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗ ꯇꯣꯛꯂꯁꯤꯔꯅ ꯈꯜꯂꯤꯕ." "ꯍꯩ ꯃꯧ, ꯀꯩꯗꯧꯔꯦ? ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯔꯣꯏ ꯍꯥꯏꯔꯤꯕꯗꯤ?" ꯂꯥꯏꯖꯅ, "ꯏꯃꯥ, ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯂꯤꯕ ꯂꯥꯏꯁꯦ ꯐꯅꯗꯤ ꯌꯥꯝꯃꯦ, ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯏꯃꯤꯠꯇ ꯏꯁꯥꯃꯠꯇꯗꯤ ꯎꯕ ꯐꯪꯗꯦ꯫ ꯑꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕꯁꯦ ꯆꯠꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ? ꯀꯥꯟꯅꯕꯁꯨ ꯂꯩꯔꯣꯏꯗꯕꯁꯤꯗ ꯆꯠꯇꯕꯅ ꯐꯔꯅꯤꯅ ꯈꯜꯂꯤ ꯏꯃꯥ." "ꯍꯩ ꯃꯧ, ꯑꯗꯨ ꯌꯥꯗꯦꯀꯣ, ꯆꯠ ꯐꯤꯖꯣꯜ ꯑꯁꯦꯡꯕ ꯍꯣꯡꯗꯣꯛꯂꯨꯔꯣ꯫ ꯃꯄꯨ ꯃꯉꯣꯟꯗ ꯍꯥꯏꯖꯕꯕꯨ ꯀꯜꯂꯕꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯏꯁꯨ ꯎꯒꯗꯧꯔꯤꯕꯅꯤꯅꯦ ꯑꯩꯈꯣꯏꯁꯨ." ꯑꯁꯨꯝꯅ ꯆꯥꯎꯕꯤꯅ ꯃꯆꯥꯒ ꯃꯃꯧꯒ ꯊꯦꯝꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗꯨ ꯊꯥꯈꯤꯔꯝꯃꯤ꯫ ꯃꯁꯨ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤ ꯑꯃꯗꯤ ꯇꯣꯃꯥꯜꯅ ꯃꯃꯧ ꯑꯣꯏꯔꯤꯕ ꯂꯥꯏꯖꯕꯨ ꯀꯩꯁꯨ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕꯤꯔꯝꯗꯦ꯫ ꯃꯈꯣꯏꯗꯨꯝ ꯍꯦꯟꯅ ꯀꯔꯤ ꯀꯔꯝ ꯇꯧꯗꯨꯅ ꯏꯁꯨ ꯐꯪꯒꯅꯤ ꯍꯥꯏꯅ ꯍꯣꯠꯅꯖꯩ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯨꯁꯤꯡ ꯃꯍꯧꯁꯥꯒꯨꯝ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯇꯣꯝꯕꯅ, "ꯏꯇꯥꯎ, ꯂꯨꯍꯣꯡꯈꯤꯕꯗꯤ ꯐꯅ ꯀꯨꯏꯔꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤꯕꯁꯤꯕꯨ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯒ ꯑꯝꯇ ꯌꯦꯡꯗ꯭ꯔꯕꯣ?" "ꯌꯦꯡꯂꯤꯕꯅꯤ ꯏꯇꯥꯎ, ꯑꯗꯨꯗ ꯅꯆꯥ ꯁꯣꯏꯗꯅ ꯐꯪꯒꯅꯤ, ꯃꯇꯝ ꯈꯔ ꯋꯥꯠꯂꯤꯇ ꯃꯉꯥꯏ." ꯑꯃꯨꯅ, "ꯏꯇꯥꯎ, ꯁꯣꯏꯗꯅ ꯑꯉꯥꯡ ꯌꯥꯎꯖꯅꯤꯗ. ꯑꯗꯣ ꯏꯆꯥ ꯐꯪꯅꯤꯡꯃꯟꯗꯅ ꯃꯤꯅ ꯍꯥꯏꯕ ꯋꯥꯁꯨ ꯌꯥꯝ ꯊꯥꯖꯕꯤꯔꯨꯅꯨꯀꯣ. ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯏꯇꯩꯃꯩ ꯂꯣꯏꯗꯥꯡꯒ ꯇꯥꯕꯤꯁꯛꯀꯁꯨ ꯃꯤꯅ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯂꯝꯂꯣꯡ 3 ꯐꯥꯡꯕꯗ ꯆꯠꯇꯨꯅ ꯈꯨꯔꯨꯝꯃꯨꯅ ꯆꯠꯂꯨꯕꯗꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯔꯩꯒ ꯈꯨꯗꯤꯡꯃꯛ ꯁꯥꯡꯗꯣꯛꯂꯒ ꯁꯤꯗꯨ ꯂꯩꯔꯝꯕꯗꯣ." ꯂꯨꯁꯤꯡ ꯅꯣꯛꯂꯒ, "ꯏꯇꯥꯎ, ꯑꯗꯨꯒꯤꯗꯤ ꯂꯥꯏꯖꯁꯨ ꯎ ꯃꯣꯔꯣꯛ ꯐꯥꯎꯕ ꯃꯄꯨꯝ ꯃꯄꯨꯝ ꯌꯣꯠꯂꯕꯅꯤ. ꯑꯗꯨꯒ ꯅꯣꯡꯃꯗꯤ ꯉꯥ ꯐꯥꯕ ꯆꯠꯄꯗ ꯃꯤꯅ ꯉꯥꯃꯣꯏ ꯍꯤꯡꯅ ꯌꯣꯠꯂꯕꯗꯤ ꯃꯆꯥꯅꯨꯄꯥ ꯄꯣꯛꯑꯦ ꯍꯥꯏꯗꯅꯅꯦ ꯉꯥꯃꯣꯏ ꯍꯤꯡꯅ ꯌꯣꯠꯂꯨꯕꯒꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯧꯅꯗꯅ ꯂꯩꯀꯟꯅꯔꯤꯕꯗꯨꯅꯤ." ꯑꯃꯨꯅ, "ꯍꯣꯏꯅꯦ ꯏꯇꯥꯎ, ꯅꯈꯣꯏ ꯏꯃꯥꯁꯨ ꯃꯤꯒꯤ ꯁꯣꯁꯇꯤ ꯆꯠꯂꯒ ꯑꯉꯥꯡ ꯅꯤꯡꯊꯥ ꯍꯨꯔꯥꯜꯂꯦꯅ ꯇꯧꯅꯈꯤꯕꯗꯣ." ꯇꯣꯝꯕꯅ, "ꯑꯗꯨ ꯏꯇꯥꯎ, ꯊꯣꯏꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯗ. ꯁꯣꯏꯗꯅ ꯏꯇꯥꯎꯒꯤꯁꯨ ꯑꯉꯥꯡ ꯐꯪꯂꯛꯈꯤꯅꯤꯗ. ꯏꯇꯥꯎ ꯂꯨꯁꯤꯡꯁꯨ ꯅꯍꯥ ꯌꯥꯝ ꯑꯣꯏꯔꯤꯁꯤꯗꯤ." ꯅꯣꯡꯃ ꯇꯣꯃꯥꯜꯒꯤ ꯃꯆꯟꯅꯨꯄꯤ ꯊꯥꯔꯤꯛ ꯑꯗꯨ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯥꯔꯤꯛꯅ, "ꯏꯅꯝꯃ, ꯃꯧ ꯑꯁꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯉꯥꯡ ꯌꯥꯎꯕ ꯉꯝꯗ꯭ꯔꯤꯕꯁꯤꯕꯨ ꯑꯩꯗꯤ ꯑꯉꯥꯡ ꯌꯥꯎꯒꯗꯕ ꯃꯥꯟꯗ꯭ꯔꯦꯗ. ꯑꯗꯨꯅ ꯏꯅꯝꯃ, ꯑꯩꯈꯣই ꯏꯕꯨꯡꯉꯣ ꯂꯨꯁꯤꯡꯒꯤ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯇꯧꯔꯁꯤꯔꯣ?" "ꯍꯩ ꯊꯥꯔꯤꯛ, ꯅꯪꯒꯤ ꯋꯥꯗꯣ ꯏꯅꯝꯃ ꯇꯥꯅꯤꯡꯗꯦꯀꯣ. ꯏꯁꯨ ꯌꯥꯎꯗꯦ ꯍꯥꯏꯗꯅ ꯑꯁꯨꯛ ꯐꯈ꯭ꯔꯕ ꯏꯃꯧ ꯑꯁꯦ ꯍꯦꯛꯇ ꯇꯥꯟꯊꯣꯛꯀꯗ꯭ꯔꯣ? ꯏꯁꯨꯒꯤꯕꯨ ꯑꯉꯥꯡ ꯑꯃ ꯀꯣꯛ ꯌꯣꯛꯂꯕꯁꯨ ꯌꯥꯕꯁꯤꯗ." "ꯏꯅꯝꯃ, ꯑꯩꯒꯤ ꯏꯄꯥꯝꯒꯤ ꯁꯥꯒꯩ ꯃꯨꯊꯠꯄꯁꯦ ꯅꯆꯜꯗꯤ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯨꯅ ꯍꯥꯏꯖꯕꯅꯤ. ꯑꯗꯨꯅ ꯃꯤꯒꯤ ꯑꯉꯥꯡ ꯌꯣꯛꯄ ꯍꯥꯏꯔꯤꯕꯗꯣ ꯃꯗꯨꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯀꯣ." ꯇꯣꯃꯥꯜꯅ, "ꯍꯩ ꯊꯥꯔꯤꯛ, ꯅꯪ ꯌꯥꯝ ꯊꯨꯅ ꯅꯌꯨꯝ ꯆꯠꯍꯧꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯍꯅꯨꯊꯪ ꯑꯁꯤꯗ ꯅꯪ ꯁꯣꯏꯗꯅ ꯀꯞꯂꯒꯟꯕ ꯇꯥꯔꯦ." "ꯍꯣ, ꯅꯣꯏꯒꯤ ꯐꯅꯕꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ. ꯇꯥꯆꯧ, ꯏꯆꯥ ꯐꯥꯎꯕ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯒꯤ ꯃꯆꯥꯗꯨꯕꯨ ꯇꯥꯆꯧꯅ ꯏꯁꯨꯅꯤ ꯀꯥꯏꯅ ꯌꯣꯛꯀꯗꯧꯔꯤꯕ? ꯑꯩꯉꯣꯟꯗꯒ ꯑꯣꯏꯔꯝꯃꯨ, ꯃꯧ ꯑꯁꯦ ꯃꯉꯛꯁꯝ ꯄꯥꯏꯗꯨꯅ ꯏꯟꯈ꯭ꯔꯒ ꯏꯈꯨꯠ ꯆꯥꯕꯤ ꯃꯧ ꯃꯊꯣꯛ ꯍꯦꯛꯇ ꯊꯤꯔꯨꯒꯗꯧꯔꯤꯕꯅꯤ." "ꯍꯣꯏ ꯍꯣꯏ, ꯑꯗꯨꯅꯅꯤ ꯌꯥꯝ ꯇꯣꯏꯅ ꯅꯃꯧꯁꯤꯡꯅ ꯅꯪ ꯐꯨꯔꯤꯕꯗꯣ." ꯆꯥꯎꯕꯤꯅ, "ꯊꯥꯔꯤꯛ, ꯃꯇꯝꯁꯤ ꯊꯦꯡꯉꯤ, ꯅꯪ ꯍꯟꯈꯤꯔꯣꯏꯗ꯭ꯔꯥ? ꯈꯤꯇꯪ ꯊꯨꯅ ꯆꯠꯈ꯭ꯔꯣ. ꯅꯪꯅꯦ ꯏꯆꯥ ꯅꯨꯄꯥ ꯂꯨꯁꯤꯡ ꯑꯃꯨꯛ ꯊꯣꯛꯂꯛꯂꯕꯗꯤ ꯅꯪ ꯉꯁꯤ ꯁꯣꯏꯗꯅ ꯀꯩꯅꯣꯝꯗꯤ ꯇꯧꯔꯔꯅꯤ." "ꯑꯣ, ꯇꯥꯆꯧꯒ ꯏꯅꯝꯃꯒꯒꯤꯁꯦ ꯅꯆꯜ ꯑꯩꯕꯨ ꯌꯨꯝꯁꯤꯗꯒꯤ ꯇꯥꯜꯂꯤꯕꯅꯦꯕ, ꯑꯗꯨꯁꯨ ꯅꯈꯣꯏꯒꯤ ꯐꯅꯕ ꯍꯥꯏꯕꯤꯔꯨꯕꯒꯤ. ꯐꯩꯌꯦ ꯐꯩꯌꯦ, ꯉꯁꯤꯗꯒꯤ ꯑꯩ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯔꯛꯂꯣꯏ. ꯀꯣꯟꯅ ꯑꯩꯕꯨꯗꯤ ꯅꯤꯡꯁꯤꯡꯕꯤꯔꯛꯀꯅꯨ." ꯏꯃꯨꯡꯗ ꯃꯄꯥꯅ ꯊꯥꯔꯤꯛꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯒ ꯂꯥꯏꯖꯗꯨ ꯀꯞꯂꯝꯃꯤ꯫ ꯂꯨꯆꯤꯡꯅ, "ꯂꯥꯏꯖ, ꯁꯦ ꯑꯗꯨꯃꯥꯏꯅ ꯀꯞꯀꯅꯨ, ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ. ꯑꯃꯥꯏꯕꯤꯅꯁꯨ ꯁꯣꯏꯗꯅ ꯑꯉꯥꯡ ꯌꯥꯎꯒꯅꯤ ꯍꯥꯏꯔꯤꯕꯗꯨꯗꯤ." ꯇꯥ ꯂꯨꯆꯤꯡ, ꯅꯪꯁꯤ ꯑꯩꯕꯨ ꯂꯧꯔꯨꯕꯗꯒꯤ ꯃꯤꯌꯥꯝꯅ ꯅꯣꯛꯅꯐꯝ ꯑꯣꯏꯔꯦꯀꯣ. ꯑꯩ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ. ꯇꯥ ꯂꯨꯆꯤꯡꯁꯨ ꯏꯆꯥ ꯄꯤꯕ ꯉꯝꯒꯗꯕ ꯅꯨꯄꯤ ꯑꯃ ꯊꯤꯗꯨꯅ ꯑꯃꯨꯛ ꯂꯨꯍꯣꯡꯕꯤꯔꯣ." "ꯂꯥꯏꯖ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ.
ꯑꯩ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ ꯏꯆꯥ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯒꯗꯕ ꯅꯨꯄꯥꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯋꯥꯔꯕꯁꯨ ꯅꯨꯡꯉꯥꯏꯔꯕꯁꯨ ꯇꯥꯂꯨꯁꯤꯡꯅ ꯅꯪꯒꯤꯗꯃꯛ ꯄꯨꯟꯁꯤꯒꯤ ꯂꯦꯞꯀꯅꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤꯗꯤ ꯋꯥꯖꯔꯕ ꯃꯤꯀꯨꯞꯇ ꯃꯄꯨꯔꯣꯏꯕꯅ ꯂꯦꯞꯄꯤꯕ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯂꯨꯁꯤꯡ ꯃꯥꯒꯤ ꯋꯥꯍꯩꯗ ꯐꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯅꯣꯛꯆꯩ ꯂꯥꯏꯖ ꯃꯥꯁꯨ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯕꯗ ꯂꯥꯏꯖ ꯏꯊꯥ ꯊꯥꯖꯔꯗꯨꯅ ꯊꯥ ꯂꯦꯞꯂꯝꯃꯤ ꯂꯥꯏꯖꯅ ꯊꯥ ꯂꯦꯞꯂꯦ ꯈꯪꯂꯕꯗ ꯂꯨꯆꯤꯡ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯔꯥꯎꯔꯤꯕꯁꯤꯅ ꯃꯅꯦꯝ ꯆꯥꯎꯕꯤꯒ ꯃꯀꯨ ꯏꯕꯨꯡꯉꯣ ꯇꯣꯃꯥꯜꯒꯅꯤ ꯑꯩ ꯃꯃꯥ ꯑꯩꯗꯤ ꯏꯁꯨꯗꯣ ꯍꯌꯦꯡ ꯑꯩꯅ ꯄꯨꯗꯨꯅ ꯂꯩꯀꯥꯏ ꯃꯃꯥꯡ ꯑꯁꯤꯗ ꯂꯦꯟꯅꯒꯗꯧꯔꯤꯕꯅꯤ ꯃꯈꯣꯏ ꯃꯄꯥ ꯑꯩꯗꯤ ꯏꯁꯨꯗꯣ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯏꯁꯨ ꯑꯃꯕꯨ ꯐꯪꯖꯔꯕꯗꯤ ꯌꯥꯔꯦ ꯑꯗꯨꯒ ꯑꯩꯗꯤ ꯏꯁꯨ ꯅꯨꯄꯤꯅꯕꯨ ꯍꯦꯟꯅ ꯄꯥꯝꯃꯤ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕꯤ ꯅꯨꯄꯥꯅꯒ ꯍꯦꯟꯖꯤꯟꯕ ꯉꯝꯂꯣꯏꯗꯕꯤ ꯍꯩ ꯃꯃꯥ ꯌꯦꯡꯉꯨꯅꯦ ꯅꯃꯧ ꯑꯁꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯔꯤ ꯃꯥꯜꯂꯦꯅꯦ ꯅꯪ ꯑꯃꯨꯛꯇ ꯂꯧꯁꯤꯟꯕꯤꯔꯨꯁꯣ ꯆꯠꯂꯨ ꯏꯃꯧꯒꯤ ꯏꯁꯤꯡꯁꯦ ꯆꯥꯎꯕꯤ ꯂꯥꯏꯖꯗꯒꯤ ꯏꯁꯤꯡꯗꯨ ꯃꯥꯅ ꯂꯧꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯏ ꯏꯃꯧ ꯏꯕꯦꯝꯃ ꯍꯧꯖꯤꯛꯇꯤ ꯏꯃꯧ ꯊꯕꯛ ꯑꯝꯇ ꯁꯨꯕ ꯌꯥꯗ꯭ꯔꯦꯀꯣ ꯏꯃꯧꯅ ꯁꯨꯒꯦ ꯍꯥꯏꯔꯕꯁꯨ ꯍꯌꯦꯡ ꯏꯁꯨꯒ ꯄꯣꯛꯄ ꯂꯣꯏꯔꯒ ꯏꯃꯧꯅꯅꯦ ꯂꯣꯏꯅꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛꯇꯤ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ ꯏꯃꯥꯁꯨ ꯄꯥꯡꯒꯜ ꯌꯥꯝ ꯀꯜꯂꯤꯌꯦ ꯑꯗꯨꯅ ꯏꯅꯦꯝꯅ ꯂꯣꯏꯅ ꯁꯨꯒꯦ ꯏꯃꯧ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯎ ꯍꯩ ꯃꯧ ꯇꯥꯔꯦꯗꯅ ꯅꯅꯦꯝꯅ ꯍꯥꯏꯔꯤꯁꯦ ꯏꯃꯧ ꯊꯕꯛ ꯑꯝꯇ ꯁꯨꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯄꯥꯕ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯗꯨꯅ ꯂꯥꯏꯖꯕꯨ ꯑꯃꯥꯏꯕꯤ ꯑꯃꯅ ꯑꯉꯥꯡ ꯎꯅꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯇꯧꯔꯤ ꯇꯣꯃꯥꯜꯅ ꯍꯦ ꯏꯁꯣꯔ ꯑꯩꯒꯤ ꯏꯃꯧꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯒꯅꯨꯀꯣ ꯂꯨꯆꯤꯡꯁꯨ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯐꯝꯗꯨꯅ ꯂꯩ ꯃꯃꯥ ꯆꯥꯎꯕꯤ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯁꯤ ꯑꯗꯨꯝꯅ ꯋꯥꯈꯜ ꯁꯣꯟꯊꯒꯅꯨ ꯏꯃꯧꯁꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯩꯈꯣꯏꯒꯤ ꯏꯁꯨ ꯎꯔꯒꯗꯕꯅꯤꯅꯦ ꯇꯥꯟꯖꯥꯗꯨꯗ ꯑꯉꯥꯡ ꯎꯅꯕ ꯑꯃꯥꯏꯕꯤꯗꯨꯅ ꯅꯨꯡꯁꯤꯔꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯄꯝꯗꯨꯅ ꯊꯣꯛꯂꯛꯏ ꯍꯩ ꯆꯥꯎꯕꯤ ꯁꯤꯁꯦ ꯅꯁꯨ ꯅꯨꯄꯤ ꯃꯁꯛ ꯐꯖꯔꯕꯤ ꯐꯪꯖꯔꯦ ꯆꯥꯎꯕꯤ ꯍꯔꯥꯎꯅ ꯆꯪꯁꯤꯟꯗꯨꯅ ꯑꯃꯥꯏꯕꯤꯗꯨꯅ ꯄꯝꯂꯤꯕ ꯃꯆꯨꯗꯨ ꯂꯧꯗꯨꯅ ꯄꯝꯃꯤ ꯍꯩꯃꯥ ꯑꯩꯒꯤ ꯏꯁꯨ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯃꯁꯛ ꯑꯁꯤ ꯅꯨꯡꯁꯤꯔꯦꯗ ꯃꯈꯣꯏ ꯃꯄꯥ ꯌꯦꯡꯉꯨꯅꯤ ꯏꯁꯨꯁꯦ ꯃꯁꯛ ꯐꯖꯗ꯭ꯔꯥ ꯇꯣꯃꯥꯁꯨ ꯍꯔꯥꯎꯅ ꯀꯗꯥꯏ ꯏꯁꯨꯗꯣ ꯑꯩꯁꯨ ꯑꯃꯨꯛꯇ ꯄꯝꯒꯦ ꯂꯨꯆꯤꯡꯅ ꯏꯃꯥ ꯃꯥꯏꯕꯤ ꯂꯥꯏꯖꯗꯤ ꯃꯁꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯇꯧꯗ꯭ꯔꯦ ꯃꯁꯥ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯃꯥꯏꯕꯤꯗꯨ ꯆꯥꯎꯕꯤꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩ ꯆꯥꯎꯕꯤ ꯅꯪꯒꯤ ꯅꯁꯨ ꯑꯁꯤ ꯑꯆꯝꯕ ꯑꯉꯥꯡꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤ ꯃꯥꯒꯤ ꯃꯁꯥꯁꯤꯗ ꯇꯣꯉꯥꯟꯕ ꯃꯇꯤꯛ ꯃꯌꯥꯏ ꯑꯃꯗꯤ ꯌꯥꯎꯔꯤꯀꯣ ꯆꯥꯎꯕꯤꯁꯨ ꯍꯔꯥꯎꯅ ꯈꯨꯝꯖꯩ ꯑꯗꯨꯕꯨꯗꯤ ꯆꯥꯎꯕꯤ ꯑꯩꯒꯤ ꯏꯁꯨꯅꯤꯗꯅ ꯑꯗꯨꯗꯤ ꯆꯥꯎꯕꯤ ꯑꯩꯁꯨ ꯊꯕꯛ ꯂꯣꯏꯔꯕꯅꯤꯅ ꯑꯃꯨꯛ ꯍꯜꯂꯒꯦꯀꯣ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤꯗꯨꯗ ꯇꯣꯃꯥꯜꯒ ꯂꯨꯆꯤꯡꯒꯅ ꯍꯔꯥꯎꯅ ꯑꯀꯠꯁꯦꯜ ꯃꯌꯥꯝ ꯑꯃ ꯀꯠꯂꯝꯃꯤ ꯂꯨꯆꯤꯡ ꯅꯨꯡꯁꯤꯔꯕ ꯃꯆꯥꯕꯨ ꯄꯝꯗꯨꯅ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯂꯥꯏꯖ ꯇꯨ ꯑꯩꯈꯣꯏꯅꯤꯒꯤ ꯏꯆꯥꯁꯦ ꯃꯁꯛ ꯐꯖꯗ꯭ꯔꯥ ꯂꯥꯏꯖ ꯅꯣꯛꯇꯨꯅ ꯐꯖꯩ ꯑꯁꯨꯛ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝ ꯑꯁꯤꯗ ꯑꯋꯥꯕ ꯄꯨꯝꯕꯁꯨ ꯀꯥꯎꯏ ꯃꯅꯦꯝ ꯆꯥꯎꯕꯤꯁꯨ ꯆꯪꯂꯛꯇꯨꯅ ꯏꯕꯨꯡꯉꯣ ꯀꯗꯥꯏ ꯏꯁꯨꯗꯣ ꯑꯃꯨꯛꯇꯒ ꯄꯝꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯆꯤꯡꯗꯒꯤ ꯑꯉꯥꯡꯗꯣ ꯂꯧꯗꯨꯅ ꯆꯥꯎꯕꯤꯅ ꯄꯝꯂꯒ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯁꯨꯒꯤ ꯃꯁꯛ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯑꯗꯨꯅ ꯏꯁꯨꯒꯤ ꯃꯤꯡꯁꯤ ꯑꯕꯣꯛꯅ ꯊꯕꯥꯇꯣꯟ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯀꯧꯔꯕꯅꯤꯀꯣ ꯃꯇꯝ ꯑꯃꯗ ꯊꯥꯁꯤꯒꯨꯝꯅ ꯂꯩꯔꯝꯕ ꯏꯃꯨꯡ ꯑꯁꯤ ꯉꯁꯤꯗꯒꯤ ꯏꯁꯨꯅ ꯁꯖꯤꯛ ꯊꯕꯥꯒꯨꯝꯅ ꯉꯥꯜꯂꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯉꯥꯜꯂꯨꯀꯣ ꯑꯕꯣꯛꯀꯤ ꯊꯕꯥꯇꯣꯟ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯨꯗꯨꯗ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯊꯕꯥꯇꯣꯟ ꯃꯔꯣꯜ ꯈꯔ ꯊꯣꯛꯄ ꯍꯧꯔꯛꯂꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯇꯣꯃꯥꯜꯒ ꯆꯥꯎꯕꯤꯒ ꯃꯁꯨꯗꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ ꯂꯨꯆꯤꯡꯁꯨ ꯊꯕꯛ ꯍꯜꯂꯛꯂꯗꯨꯅ ꯄꯥꯕ ꯊꯕꯛ ꯍꯜꯂꯛꯑꯦ ꯄꯤꯛꯂꯤꯕ ꯊꯕꯥꯇꯣꯟ ꯍꯔꯥꯎꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯄꯥ ꯂꯨꯆꯤꯡꯕꯨ ꯀꯣꯟꯁꯤꯟꯖꯩ ꯂꯨꯆꯤꯡ ꯃꯆꯥꯕꯨ ꯄꯝꯗꯨꯅ ꯄꯥꯕꯅ ꯏꯆꯥꯒꯤ ꯉꯥꯃꯨꯛ ꯑꯍꯥꯎꯕ ꯂꯩꯔꯛꯏ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔ ꯃꯇꯨꯡ ꯊꯕꯥꯇꯣꯟ ꯆꯍꯤ 5 ꯁꯨꯔꯛꯂꯤ ꯆꯥꯎꯕꯤꯅ ꯃꯈꯣꯏ ꯃꯄꯥ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯏꯁꯨꯗ ꯀꯔꯤ ꯆꯥꯅꯤꯡꯕꯅꯣ ꯑꯃꯨꯛꯇ ꯍꯪꯂꯨꯈꯤꯒꯦ ꯇꯥꯟꯖꯥꯗꯨꯗ ꯊꯕꯥꯇꯣꯟ ꯃꯅꯤꯡꯂꯣꯝꯗꯒꯤ ꯁꯟꯍꯥꯇ ꯑꯃ ꯐꯥꯔꯒ ꯄꯝꯗꯨꯅ ꯄꯨꯔꯛꯏ ꯃꯪꯒꯣꯜ ꯑꯗꯨ ꯂꯦꯞꯂꯝꯕ ꯇꯣꯃꯥꯜꯒ ꯆꯥꯎꯕꯤꯒ ꯉꯛꯅ ꯃꯃꯤꯠ ꯃꯅꯥ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯂꯥꯏꯖꯁꯨ ꯉꯛꯅ ꯃꯆꯥꯅꯨꯄꯤ ꯊꯕꯥꯇꯣꯟꯗ ꯌꯦꯡꯉꯤ ꯊꯕꯥꯇꯣꯟ ꯃꯈꯣꯏꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯕꯣꯛ ꯄꯨꯄꯨ ꯇꯨ ꯌꯦꯡꯉꯣ ꯁꯤꯒꯤ ꯁꯟꯁꯦ ꯑꯩꯅ ꯁꯥꯟꯅꯒꯦ ꯍꯥꯏꯗꯅ ꯃꯅꯤꯡꯒꯤ ꯂꯧꯕꯨꯛꯇꯒꯤ ꯇꯥꯟꯅꯔꯒ ꯐꯥꯔꯨꯏꯕ ꯑꯩꯅ ꯂꯥꯏꯖ ꯉꯛꯅ ꯏꯃꯥꯒꯤ ꯊꯕꯥ ꯅꯪꯕꯨ
ꯁꯟ ꯑꯁꯤ ꯊꯥꯡꯕ ꯉꯝꯕ꯭ꯔꯅꯦ? ꯊꯕꯥꯇꯣꯟ ꯅꯣꯛꯂꯒ ꯏꯃꯥ ꯉꯝꯃꯦ, ꯁꯟ ꯑꯁꯦ ꯏꯌꯥꯡ ꯌꯥꯡꯉꯤ ꯌꯦꯡꯉꯨꯇꯨ ꯑꯁꯤ ꯍꯥꯏꯔꯒ ꯄꯤꯛꯂꯤꯕ ꯊꯕꯥꯇꯣꯟ ꯁꯟ ꯑꯗꯨ ꯂꯪꯈꯠꯇꯨꯅ ꯑꯃꯨꯛ ꯑꯣꯏ ꯂꯥꯏꯖꯅ ꯏꯃꯥꯒꯤ ꯊꯕꯛ ꯀꯔꯤꯅꯣ ꯏꯁꯥꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤꯕꯣ? ꯏꯁꯨꯊꯣꯏꯕꯤ ꯍꯌꯦꯡꯈꯩꯗꯤ ꯃꯤꯒꯤ ꯁꯟ ꯑꯁꯨꯝꯅ ꯐꯥꯒꯅꯨꯀꯣ, ꯁꯟ ꯃꯄꯨꯅ ꯁꯥꯎꯅꯤ, ꯄꯨꯄꯨꯅ ꯏꯁꯨꯒꯤ ꯁꯥꯟꯅꯅꯕ ꯁꯟ ꯂꯩꯕꯤꯒꯗꯧꯔꯤꯕꯅꯤ, ꯆꯠꯂꯣ ꯁꯟ ꯑꯁꯦ ꯃꯅꯤꯡꯒꯤ ꯂꯧꯕꯨꯛꯇ ꯑꯃꯨꯛ ꯊꯥꯗꯣꯛꯂꯨꯔꯣ꯫ ꯍꯣꯏ ꯄꯨꯄꯨ ꯑꯁꯤ ꯍꯥꯏꯔꯒ ꯊꯕꯥꯇꯣꯟ ꯁꯟ ꯑꯗꯨ ꯊꯥꯡꯗꯨꯅ ꯑꯃꯨꯛ ꯆꯦꯟꯈꯤ ꯂꯥꯏꯖꯅ ꯏꯃꯥ ꯀꯩꯅꯣ ꯊꯕꯥꯇꯣꯟꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯩꯗꯤ ꯀꯤꯕꯕꯨ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯇꯣꯃꯥꯜꯅ ꯀꯔꯤꯅꯣꯅꯦ ꯑꯁꯨꯛ ꯄꯤꯛꯂꯤꯕ ꯏꯁꯨ ꯑꯁꯤꯅ ꯅꯨꯄꯥ 3-4ꯅ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯁꯟ ꯑꯁꯤꯕꯨ ꯁꯅꯥꯄꯣꯠꯀꯨꯝꯅ ꯂꯪꯗꯨꯅ ꯁꯥꯟꯅꯔꯤꯕꯁꯤꯕꯣ? ꯍꯣꯔꯦꯟ ꯏꯕꯨꯡꯉꯣ ꯍꯜꯂꯛꯂꯒ ꯅꯤꯡꯊꯤꯅ ꯇꯥꯟꯅꯔꯒ ꯑꯃꯥꯏꯕꯤ ꯀꯧꯗꯨꯅꯅꯦ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯁꯤ ꯏꯁꯨ ꯑꯁꯤ꯫ ꯃꯈꯣꯏ ꯃꯄꯥ ꯀꯩꯊꯦꯜꯒ ꯆꯠꯂꯔꯣꯏꯁꯤ, ꯑꯩ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ, ꯈꯣꯡꯁꯨ ꯌꯥꯝ ꯍꯥꯝꯅꯤꯡꯉꯤ, ꯑꯩ ꯊꯤ ꯆꯥꯈꯣꯝ ꯑꯝꯇ ꯍꯥꯟꯅꯅꯦ ꯑꯃꯨꯛꯇ ꯐꯥꯏꯔꯨꯈꯤꯒꯦ꯫ ꯂꯨꯆꯤꯡ ꯍꯜꯂꯛꯂꯕꯗ ꯊꯕꯥꯇꯣꯟꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯀꯔꯤꯅꯣꯅꯦ ꯏꯃꯥ ꯄꯥꯕꯅ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯑꯁꯨꯛ ꯄꯤꯛꯂꯤꯕ ꯏꯆꯥꯁꯤꯅ ꯀꯝꯗꯧꯅ ꯁꯟ ꯑꯃ ꯊꯥꯡꯕ ꯑꯣꯏꯊꯣꯛꯀꯗꯧꯔꯤꯕꯅꯣ? ꯊꯕꯥꯇꯣꯟ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯕꯥꯕꯥ ꯑꯩꯗꯤ ꯄꯣꯠ ꯑꯆꯧ ꯑꯆꯧꯕꯁꯦ ꯂꯣꯏꯅꯅꯦ ꯊꯥꯡꯒꯠꯄ ꯉꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯦꯟꯁꯤꯟꯗꯨꯅ ꯏꯁꯤꯡ ꯄꯤꯛꯊꯟꯅ ꯌꯥꯎꯕ ꯆꯥꯎꯔꯕ ꯈꯔꯨꯡ ꯑꯗꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯏꯂꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯊꯥꯡꯒꯠꯂꯛꯂꯝꯃꯤ ꯂꯨꯆꯤꯡ ꯉꯛꯅ꯫ ꯏ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ? ꯂꯥꯏꯖꯅ ꯊꯕꯥ ꯏꯃꯥꯒꯤ ꯊꯕꯥꯇꯣꯟ ꯈꯔꯨꯡꯗꯣ ꯑꯃꯨꯛꯇ ꯊꯝꯃꯨ, ꯑꯁ ꯏꯃꯥꯅꯦ ꯋꯥꯟꯊꯔꯒ ꯁꯤꯕ ꯇꯥꯔꯦꯕ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯥꯏꯕꯤ ꯑꯃ ꯀꯧꯗꯨꯅ ꯊꯕꯥꯕꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯃꯥꯏꯕꯤꯗꯨꯅ ꯊꯕꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯌꯦꯡꯕ ꯂꯣꯏꯔꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯆꯥꯎꯕꯤ ꯇꯣꯃꯥꯜ ꯅꯁꯨ ꯅꯨꯄꯤ ꯑꯁꯤ ꯑꯆꯝꯕ ꯅꯠꯇꯦꯅꯦ, ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯁꯥꯌꯣꯟ ꯇꯧꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯛꯄꯅꯤ, ꯑꯗꯨꯅ ꯃꯥꯒꯤ ꯄꯥꯡꯒꯜ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯟꯒꯗꯧꯔꯤꯅꯦ, ꯆꯣꯛꯊꯕ ꯅꯥꯏꯗꯅ꯫ ꯑꯁꯦꯡꯕ ꯄꯨꯝꯕ ꯈꯪꯂꯕꯗ ꯄꯥꯈꯠꯅꯔꯝꯕꯁꯤꯡ ꯑꯗꯨ ꯀꯣꯛꯈꯤꯗꯨꯅ ꯋꯥꯈꯜ ꯏꯪꯂꯝꯃꯤ꯫ ꯊꯕꯥꯇꯣꯟ ꯑꯁꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯜꯂꯤ ꯍꯥꯏꯕ ꯑꯁꯤ ꯈꯨꯠꯂꯩꯀꯥꯏ ꯄꯨꯝꯕꯁꯨ ꯂꯣꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯊꯕꯥꯇꯣꯟ ꯃꯄꯨꯡ ꯃꯔꯩ ꯐꯥꯅ ꯆꯥꯎꯔꯦ꯫ ꯊꯕꯥꯇꯣꯟ ꯃꯁꯛ ꯃꯇꯧ ꯁꯑꯣꯡ ꯁꯕꯥꯜꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ, ꯌꯦꯡꯕꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯊꯃꯣꯏ ꯍꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥꯡꯒꯜ ꯀꯟꯕꯒꯤ ꯍꯧꯅꯕꯤ ꯅꯨꯄꯥ ꯃꯆꯥꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯊꯕꯥꯇꯣꯟ ꯃꯈꯨꯠꯇ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯑꯁꯨꯝ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃꯅ ꯐꯧ ꯕꯣꯔꯥ ꯑꯃ ꯋꯥꯅ ꯊꯥꯡꯂꯤꯕꯗꯨ ꯎꯔꯗꯨꯅ ꯊꯕꯥꯇꯣꯟ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯅꯦ ꯏꯅꯦꯒꯤ ꯐꯧ ꯕꯣꯔꯥꯗꯣ ꯑꯩ ꯊꯥꯡꯕꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯧ ꯕꯣꯔꯥꯗꯨ ꯊꯕꯥꯇꯣꯟꯅ ꯊꯥꯡꯕꯤꯔꯝꯃꯤ꯫ ꯏꯟꯗꯨꯅ ꯅꯨꯡꯉꯥꯏꯔꯦꯗ ꯏꯆꯥꯅ ꯐꯧ ꯕꯣꯔꯥꯁꯦ ꯊꯥꯡꯕꯤꯕꯁꯦ, ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯁꯒꯣꯜ ꯒꯥꯔꯤꯒꯨꯝꯕ ꯁꯟ ꯒꯥꯔꯤꯒꯨꯝꯕ ꯑꯃꯇꯪ ꯂꯩꯔꯕꯗꯤ ꯈꯨꯟꯖꯥꯁꯤꯡ ꯑꯁꯦ ꯋꯥꯅꯔꯝꯂꯣꯏꯗꯕꯅꯤꯅꯦ꯫ ꯍꯣꯏꯅꯦ ꯁꯟꯗꯤ ꯃꯌꯥꯝ ꯂꯩ, ꯑꯗꯨꯒ ꯁꯟ ꯒꯥꯔꯤ ꯑꯃꯇ ꯂꯩꯇ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯏꯅꯦ? ꯊꯥꯏꯅꯗꯤ ꯁꯟ ꯒꯥꯔꯤ 2ꯗꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯝꯕꯅꯤ, ꯑꯗ ꯂꯝ ꯁꯥꯡꯉꯤ ꯁꯟ ꯒꯥꯔꯤ ꯊꯧꯕ ꯋꯥꯏ ꯍꯥꯏꯗꯅ ꯑꯃꯠꯇ ꯊꯧꯅꯈꯤꯗ꯭ꯔꯦ꯫ ꯏꯅꯦ ꯊꯣꯡꯒꯥꯁꯨ ꯌꯧꯔꯦ, ꯐꯧ ꯕꯣꯔꯥꯁꯦ ꯁꯤꯗ ꯊꯝꯂꯝꯃꯒꯦꯀꯣ꯫ ꯍꯣꯏ ꯍꯣꯏ ꯅꯪꯁꯨ ꯍꯟꯖꯈ꯭ꯔꯣ, ꯅꯕꯣꯛꯅ ꯊꯤꯔꯝꯂꯅꯤ꯫ ꯊꯕꯥꯇꯣꯟ ꯃꯇꯣꯝꯇ ꯈꯟꯖꯩ, ꯑꯩꯒꯤ ꯄꯥꯡꯒꯜ ꯑꯁꯤꯅ ꯌꯥꯝꯅ ꯀꯜꯂꯕꯁꯨ ꯈꯨꯟꯖꯥ ꯄꯨꯝꯕꯒꯤ ꯃꯇꯦꯡꯗꯤ ꯑꯩꯅ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ, ꯀꯝꯗꯧꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯍꯟꯁꯤꯒꯦ? ꯀꯥꯟꯅꯗꯦ, ꯍꯌꯦꯡꯗꯤ ꯎꯃꯪꯗ ꯆꯠꯇꯨꯅ ꯁꯥꯃꯨ ꯐꯥꯔꯨꯒꯦ, ꯑꯗꯨꯒ ꯈꯨꯟꯖꯥꯁꯤꯡꯒꯤ ꯄꯣꯠ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟꯗ ꯁꯤꯖꯤꯟꯅꯅꯕ꯫ ꯂꯥꯏꯖꯅ ꯏꯃꯥꯒꯤ ꯊꯕꯥ ꯅꯪꯕꯨ ꯀꯔꯥꯏꯗꯕꯨ ꯆꯠꯂꯨꯔꯤꯕꯅꯣ? ꯏꯃꯥ ꯁꯨꯝ ꯀꯣꯏꯊꯣꯛꯂꯨꯕꯅꯤꯗ꯫ ꯆꯥꯎꯕꯤꯅ ꯑꯩꯒꯤ ꯏꯁꯨ ꯍꯜꯂꯛꯑꯦꯗꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯑꯕꯣꯛꯅ ꯁꯨꯔꯤꯕ ꯐꯧ ꯑꯁꯦ ꯏꯁꯨꯅ ꯑꯃꯨꯛꯇ ꯁꯨꯗꯣꯛꯂꯝꯃꯣ꯫ ꯍꯣꯏ ꯑꯕꯣꯛ꯫ ꯊꯕꯥꯇꯣꯟ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯃꯤ ꯀꯅꯥꯗꯁꯨ ꯍꯥꯏꯔꯝꯗꯅ ꯎꯃꯪ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯎꯃꯪ ꯌꯧꯔꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯆꯥꯎꯔꯕ ꯁꯥꯃꯨ 2 ꯐꯥꯗꯨꯅ ꯆꯥꯎꯔꯕ ꯁꯥꯃꯨ ꯑꯗꯨꯕꯨ ꯃꯈꯨꯠ ꯅꯥꯝꯃ ꯅꯥꯝꯃꯒ ꯀꯟꯅ ꯀꯣꯟꯁꯤꯟꯅꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯊꯕꯥꯇꯣꯟꯅ ꯑꯗꯨꯝꯅ ꯄꯨꯔꯛꯄꯗꯨ ꯈꯨꯟꯖꯥꯁꯤꯡꯅ ꯀꯨꯝꯍꯩ ꯑꯃꯒꯨꯝꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯁꯥꯃꯨ 2ꯗꯨꯁꯨ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯤ꯫ ꯃꯧ ꯅꯍꯥ ꯑꯃꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯥꯏꯖꯥ ꯍꯣ ꯂꯥꯏꯖꯥ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯏꯅꯦ ꯍꯣ ꯏꯅꯦ ꯆꯥꯎꯕꯤ, ꯑꯁ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣꯅꯦ? ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡꯗꯨ ꯅꯨꯄꯤꯗꯨꯅ ꯀꯟꯅ ꯀꯟꯅ ꯀꯧꯕꯗꯨ ꯂꯣꯏꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯏꯆꯦ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ? ꯂꯥꯏꯖꯥ ꯊꯕꯥꯇꯣꯟꯅ ꯁꯥ ꯀꯩ ꯂꯩ ꯍꯥꯏꯗꯨꯅ ꯃꯤ ꯆꯪꯅꯗꯕ ꯎꯃꯪ ꯑꯗꯨꯗꯒꯤ
ꯆꯥꯎꯔꯕ ꯁꯥꯃꯨ ꯑꯅꯤ ꯐꯥꯔꯒ ꯀꯣꯟꯗꯨꯅ ꯄꯨꯔꯛꯄꯗꯒꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯊꯣꯛꯇꯨꯅꯅꯦ ꯀꯨꯝꯍꯩ ꯑꯃꯒꯨꯝ ꯌꯦꯡꯅꯍꯧꯔꯦ ꯅꯈꯣꯏ ꯈꯪꯂꯝꯈꯤꯔꯣꯏ ꯍꯥꯏꯗꯅ ꯇꯝꯒꯦꯅ ꯂꯥꯛꯂꯤꯕꯅꯤ ꯇꯣꯃꯥꯜꯅ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯏꯁꯨ ꯊꯕꯥꯇꯣꯟꯁꯦ ꯍꯥꯏꯌꯦ ꯃꯧ ꯏꯕꯨꯡꯉꯣ ꯁꯣꯔꯣꯛꯇ ꯈꯣꯡꯂꯤꯕ ꯁꯥꯃꯨ ꯃꯈꯣꯜꯁꯦ ꯁꯣꯏꯗꯅ ꯑꯩꯒꯤ ꯏꯁꯨ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯤ ꯂꯥꯎꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯍꯥ ꯇꯍꯥ ꯆꯦꯟꯊꯣꯛꯅꯔꯛꯏ ꯊꯕꯥꯇꯣꯟ ꯁꯥꯃꯨ ꯑꯅꯤꯗꯨ ꯄꯨꯔꯛꯇꯨꯅ ꯆꯥꯎꯔꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯊꯝꯃꯤ ꯑꯗꯨꯒ ꯈꯨꯜꯒꯤ ꯂꯨꯆꯤꯡꯕ ꯑꯍꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯏꯄꯥ ꯂꯨꯆꯤꯡꯕ ꯁꯥꯃꯨ ꯑꯅꯤꯁꯦ ꯑꯩꯅ ꯈꯨꯟꯖꯥꯁꯤꯡꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯋꯥꯅꯔꯤꯕꯁꯤꯒꯤ ꯈꯟꯗꯨꯅ ꯎꯃꯪꯗꯒꯤ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ ꯈꯨꯟꯖꯥꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯦ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯀꯣꯛꯅꯕ ꯍꯥꯏꯗꯅ ꯊꯕꯥꯇꯣꯟꯒꯤ ꯋꯥꯗꯨ ꯇꯥꯔꯕꯗ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯂꯥꯎꯗꯨꯅ ꯊꯕꯥꯇꯣꯟꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯃꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯁꯨ ꯍꯔꯥꯎꯗꯨꯅ ꯈꯨꯕꯥꯛ ꯍꯧꯅ ꯈꯨꯅꯔꯛꯂꯝꯃꯤ ꯂꯨꯆꯤꯡꯕꯗꯨꯅ ꯇꯥ ꯇꯣꯃꯥꯜꯒꯤ ꯏꯁꯨ ꯊꯕꯥꯇꯣꯟ ꯑꯁꯤ ꯈꯨꯜ ꯑꯁꯤꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕ ꯏꯁꯣꯔ ꯃꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯊꯥꯕꯤꯔꯛꯂꯕꯅꯤꯅꯦ ꯆꯥꯎꯕꯤ ꯀꯞꯂꯗꯨꯅ ꯊꯕꯥ ꯑꯕꯣꯛꯀꯤ ꯊꯕꯥ ꯌꯦꯡꯉꯣ ꯉꯁꯤꯗꯤ ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯏꯁꯨ ꯑꯣꯏꯅ ꯐꯪꯖꯔꯨꯕꯅ ꯈꯨꯜ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯑꯩꯈꯣꯏꯁꯦ ꯀꯌꯥꯗꯤ ꯃꯥꯏ ꯑꯁꯤ ꯄꯥꯛꯆꯔꯕ ꯂꯨꯆꯤꯡꯅ ꯊꯕꯥ ꯏꯄꯥꯒꯤ ꯊꯕꯥꯇꯣꯟ ꯏꯁꯥꯒꯤ ꯊꯧꯅꯥꯕꯨ ꯅꯄꯥꯏꯅ ꯊꯥꯒꯠꯂꯤ ꯑꯩꯒꯤ ꯏꯆꯥ ꯊꯕꯥꯇꯣꯟꯅꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯇꯥꯡꯕꯅꯤ ꯑꯁꯨꯝꯅ ꯊꯕꯥꯇꯣꯟꯅ ꯎꯃꯪꯗꯒꯤ ꯁꯥꯃꯨ ꯀꯌꯥ ꯐꯥꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯋꯥꯕꯗꯨ ꯀꯣꯛꯍꯜꯂꯝꯃꯤ ꯊꯕꯥꯇꯣꯟ ꯎꯃꯪꯗ ꯁꯥꯃꯨ ꯐꯥꯕ ꯂꯥꯛꯄꯗ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯕ ꯀꯩꯖꯥꯎ ꯑꯃ ꯍꯦꯛ ꯊꯦꯡꯅꯔꯝꯃꯤ ꯀꯩꯖꯥꯎ ꯑꯗꯨ ꯊꯕꯥꯕꯨ ꯎꯔꯨꯕꯗ ꯉꯪꯂꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯂꯝꯃꯤ ꯊꯕꯥꯇꯣꯟ ꯆꯥꯎ ꯁꯥꯡꯂꯕ ꯀꯩꯖꯥꯎ ꯑꯗꯨꯕꯨ ꯃꯈꯨꯠꯇꯨꯅ ꯁꯥꯐꯨ ꯀꯟꯅ ꯏꯟꯊꯣꯛꯈꯤ ꯀꯩꯖꯥꯎ ꯑꯗꯨꯁꯨ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯕꯗꯒꯤ ꯂꯦꯡꯈꯤꯗ꯭ꯔꯤ ꯊꯕꯥꯇꯣꯟ ꯆꯪꯁꯤꯟꯗꯨꯅ ꯀꯩꯖꯥꯎ ꯑꯗꯨꯕꯨ ꯌꯦꯡꯉꯤ ꯍꯩꯃꯥ ꯃꯁꯤꯒꯤ ꯀꯩꯖꯥꯎ ꯑꯁꯤꯕꯨ ꯁꯤꯔꯕ ꯖꯥꯠꯂꯅꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯏꯁꯤꯡ ꯈꯔ ꯆꯥꯏꯁꯤꯟꯗꯨꯅ ꯑꯃꯨꯛꯇ ꯍꯤꯡꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯂꯒꯦ ꯊꯕꯥꯇꯣꯟ ꯃꯅꯥꯛ ꯅꯛꯄ ꯂꯣꯛ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯈꯔ ꯁꯣꯛꯇꯨꯅ ꯀꯩꯖꯥꯎ ꯑꯗꯨ ꯆꯥꯏꯁꯤꯜꯂꯤ ꯑꯗꯨꯝꯅ ꯏꯁꯤꯡ ꯆꯥꯏꯁꯤꯟꯕꯗꯨꯗ ꯀꯩꯖꯥꯎ ꯑꯗꯨ ꯇꯞꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯝꯃꯤ ꯑꯉꯛꯄꯅꯤ ꯁꯥꯍꯤꯡ ꯆꯥꯕ ꯁꯥꯊꯤꯈ꯭ꯔꯕ ꯀꯩꯖꯥꯎ ꯑꯗꯨ ꯃꯄꯨ ꯅꯤꯡꯕ ꯁꯒꯣꯜ ꯑꯃꯒꯨꯝ ꯊꯕꯥꯇꯣꯟꯒꯤ ꯃꯥꯡꯗ ꯃꯀꯣꯛ ꯑꯗꯨ ꯂꯨꯛꯊꯗꯨꯅ ꯄꯨꯟꯊꯈꯤ ꯊꯕꯥꯇꯣꯟ ꯆꯪꯁꯤꯟꯗꯨꯅ ꯀꯩꯖꯥꯎ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯅꯥꯟꯃꯤ ꯍꯦ ꯆꯥꯎꯔꯕ ꯀꯩꯖꯥꯎ ꯉꯁꯤꯗꯒꯤ ꯅꯪꯁꯦ ꯑꯩꯒꯤ ꯁꯒꯣꯜ ꯑꯣꯏꯔꯁꯤꯀꯣ ꯀꯩꯖꯥꯎ ꯑꯗꯨꯁꯨ ꯃꯤꯔꯣꯟ ꯈꯪꯕꯒꯨꯝ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯃꯤ ꯊꯕꯥꯇꯣꯟ ꯍꯔꯥꯎꯅ ꯑꯗꯨꯗꯤ ꯅꯪꯒꯤ ꯃꯤꯡꯁꯦ ꯑꯩꯅ ꯑꯌꯥꯡꯕꯤ ꯍꯥꯏꯅ ꯀꯧꯔꯒꯦꯀꯣ ꯍꯟꯗꯛꯁꯨ ꯀꯩꯖꯥꯎ ꯑꯗꯨ ꯃꯃꯤꯠ ꯈꯞꯂꯛꯏ ꯑꯌꯥꯡꯕꯤ ꯅꯪ ꯑꯩꯒ ꯄꯨꯟꯅ ꯑꯩꯒꯤ ꯈꯨꯜꯗ ꯆꯠꯈ꯭ꯔꯁꯤꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯈꯨꯟꯖꯥꯃꯛꯇ ꯅꯪꯅ ꯑꯋꯥꯕ ꯄꯤꯕ ꯌꯥꯔꯣꯏꯀꯣ ꯀꯩꯖꯥꯎ ꯑꯗꯨ ꯑꯉꯛꯄꯅꯤ ꯊꯕꯥꯇꯣꯟꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯈꯪꯕꯒꯨꯝꯅ ꯇꯧꯔꯝꯃꯤ ꯀꯩꯖꯥꯎ ꯑꯗꯨ ꯊꯕꯥꯇꯣꯟꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯇꯣꯡꯈꯠꯂꯣ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯊꯕꯥꯇꯣꯟꯁꯨ ꯍꯔꯥꯎꯅ ꯀꯩꯖꯥꯎ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯣꯡꯈꯠꯂꯛꯏ ꯊꯕꯥꯇꯣꯟꯅ ꯌꯦꯡꯕꯗ ꯑꯀꯤꯕ ꯐꯪꯂꯕ ꯀꯩꯖꯥꯎ ꯑꯗꯨ ꯇꯣꯡꯗꯨꯅ ꯂꯥꯛꯄꯗ ꯍꯦꯛ ꯎꯕ ꯃꯤ ꯃꯈꯩꯗꯤ ꯍꯣꯠ ꯊꯥꯗꯨꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯦꯟꯅꯈꯤ ꯊꯕꯥꯇꯣꯟ ꯃꯌꯨꯝ ꯇꯝꯅ ꯀꯩꯖꯥꯎ ꯑꯗꯨ ꯁꯒꯣꯜ ꯊꯧꯕꯗꯧꯅ ꯊꯧꯖꯤꯜꯂꯛꯏ ꯊꯕꯥꯇꯣꯟꯅ ꯊꯧꯔꯛꯄ ꯀꯩꯖꯥꯎꯗꯨ ꯎꯕꯗ ꯆꯥꯎꯕꯤ ꯂꯥꯏꯖꯥ ꯂꯨꯆꯤꯡ ꯇꯣꯃꯥꯜ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯦꯟꯅꯕ ꯍꯧꯔꯛꯏ ꯆꯥꯎꯕꯤꯅ ꯍꯣꯏ ꯃꯥ ꯀꯩꯅꯦ ꯁꯤꯗꯤ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯆꯦꯜꯍꯧꯔꯒꯦ ꯃꯈꯣꯏ ꯃꯄꯥ ꯂꯥꯎꯅꯦ ꯅꯪꯕꯣ ꯁꯤꯕ ꯇꯥꯔꯦ ꯀꯩꯖꯥꯎꯅꯦ ꯏꯃꯤ ꯂꯥꯏꯖꯅ ꯏꯃꯥ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯂꯒ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯂꯩꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯇꯣꯃꯥꯜꯅ ꯍꯦ ꯂꯨꯆꯤꯡ ꯌꯦꯡꯗꯨꯅ ꯂꯩꯔꯗꯣ ꯊꯨꯅ ꯏꯃꯨꯡꯗ ꯆꯪꯍꯧꯅꯦ ꯅꯪꯕꯣ ꯍꯣꯏ ꯕꯥꯕꯥ ꯁꯤꯒꯤ ꯀꯩꯁꯤꯗꯤ ꯌꯥꯝ ꯆꯥꯎ ꯁꯥꯡꯉꯤ ꯃꯈꯣꯏꯗꯤ ꯊꯕꯥꯇꯣꯟꯅ ꯀꯩ ꯑꯗꯨꯕꯨ ꯇꯣꯡꯗꯨꯅ ꯂꯥꯛꯏ ꯈꯪꯗꯕꯅ ꯀꯤꯗꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯒ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯔꯝꯃꯤ ꯂꯨꯆꯤꯡꯅ ꯃꯅꯝꯁꯤꯗꯤ ꯀꯩꯅꯣ ꯁꯤꯗꯤ ꯌꯣꯡꯆꯥꯛ ꯊꯤꯅꯝꯅꯤꯅ ꯇꯣꯃꯥꯜ ꯃꯅꯥꯇꯣꯟ ꯑꯗꯨ ꯃꯦꯟꯁꯤꯟꯗꯨꯅ ꯅꯝꯊꯤꯈ꯭ꯔꯦꯗ ꯁꯤꯗꯤ ꯀꯩ ꯀꯤꯗꯨꯅ ꯂꯣꯠꯄ꯭ꯔꯥ ꯍꯥꯏꯕꯕꯨ ꯌꯣꯡꯆꯥꯛ ꯊꯤꯅꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯁꯣꯔ ꯐꯨꯟꯗꯨꯅ ꯁꯤꯕ ꯇꯥꯔꯦ ꯂꯥꯏꯖꯅ ꯇꯞꯅ ꯇꯥ ꯂꯨꯆꯦꯡ ꯕꯥꯕꯥ ꯅꯝꯊꯤꯔꯁꯨ ꯑꯗꯨꯝ ꯈꯥꯡꯉꯨ ꯑꯩꯁꯨ ꯈꯥꯡꯉꯤꯅꯤ ꯃꯤ ꯃꯈꯣꯜ ꯇꯥꯔꯗꯤ ꯀꯩꯗꯣ ꯊꯣꯡ ꯅꯝꯈꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄ ꯇꯥꯔꯦ ꯆꯥꯎꯕꯤ ꯇꯞꯅ ꯍꯩ ꯅꯈꯣꯏꯕꯨ ꯑꯩ ꯐꯤꯗ ꯃꯥꯡꯁꯤꯜꯂ ꯃꯥꯜꯂꯦꯅꯦ ꯀꯤꯃꯟꯗꯅ ꯇꯣꯃꯥꯜ ꯇꯞꯅ ꯏꯕꯨꯡꯉꯣ ꯌꯣꯡꯆꯥꯛ ꯊꯤꯅꯝꯁꯤ ꯅꯃꯥꯗꯒꯤꯅꯤ ꯑꯗꯨꯅ ꯅꯃꯥꯒꯤ ꯊꯤꯅꯝꯕꯨ ꯅꯝꯊꯤꯔꯁꯨ ꯈꯥꯡ ꯏꯆꯥꯁꯤꯗꯤ ꯂꯨꯆꯤꯡꯁꯨ ꯇꯞꯅ ꯍꯣꯏ ꯕꯥꯕꯥ ꯀꯩꯅ ꯆꯥꯔꯁꯤꯗꯨ ꯁꯔꯨꯛ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯌꯣꯡꯆꯥꯛ ꯊꯤꯅꯝꯁꯤ ꯑꯣꯏꯅ ꯋꯥꯔꯁꯨ ꯋꯥꯅ ꯈꯪꯖꯔꯒꯦ ꯊꯕꯥꯇꯣꯟꯅ ꯅꯨꯡꯊꯤꯜꯁꯤꯗ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯅ ꯊꯣꯡ ꯂꯣꯟꯗꯨ ꯂꯩꯔꯝꯃꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯏꯃꯥ ꯕꯥꯕꯥ ꯑꯕꯣ ꯃꯄꯥꯟꯗ ꯊꯕꯥꯇꯣꯟꯅ ꯀꯧꯕꯗꯨ ꯇꯥꯔꯕꯗ ꯃꯅꯨꯡꯗ ꯂꯩꯔꯝꯕꯁꯤꯡ ꯑꯗꯨ ꯀꯤꯕ ꯈꯔ ꯐꯔꯗꯨꯅ ꯊꯣꯡ ꯍꯥꯡꯂꯒ ꯍꯨꯔꯥꯟꯕꯗꯧꯅ ꯇꯞꯅ ꯇꯞꯅ ꯊꯣꯛꯂꯛꯏ ꯁꯨꯃꯥꯡ ꯑꯗꯨꯗ
ꯀꯩꯖꯥꯎꯗꯨ ꯂꯩꯕ ꯎꯕꯗ ꯍꯣꯠꯇꯅ ꯑꯃꯨꯛ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯅꯈꯤ ꯆꯥꯎꯕꯤꯅ ꯃꯈꯣꯏ ꯃꯄꯥ 이수 ꯑꯩꯒꯤ 이수 ꯃꯄꯥꯟꯗ ꯂꯩꯍꯧꯏ ꯀꯩꯅꯅꯦ ꯁꯣꯏꯗꯅ ꯆꯥꯕꯤꯈꯤꯕ ꯇꯥꯔꯦ ꯃꯈꯣꯏ ꯃꯄꯥ ꯍꯩ ꯊꯤꯖꯤꯠꯄꯤ ꯃꯃꯥ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯀꯩ ꯑꯁꯤ 이수ꯅ ꯎꯔꯕꯗꯤ ꯁꯣꯏꯗꯅ ꯑꯗꯨꯝ ꯍꯥꯠꯈ꯭ꯔꯗꯧꯅꯤꯅꯦ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯂꯥꯏꯖꯅ ꯇꯥꯂꯨꯁꯤꯡ ꯑꯩꯈꯣꯏ ꯊꯕꯥꯇꯣꯟꯒꯤ ꯐꯖꯈ꯭ꯔ ꯃꯃꯥꯏꯁꯤꯗ ꯁꯣꯏꯗꯅ ꯀꯩ ꯑꯁꯤꯒꯤ ꯈꯨꯠꯁꯤꯟꯅꯒ ꯈꯣꯠꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦꯗꯀꯣ ꯊꯕꯥꯇꯣꯟ ꯈꯣꯟꯖꯦꯜ ꯈꯤꯇꯪ ꯀꯟꯅ ꯍꯣꯏ ꯏꯃꯥ ꯕꯥꯕꯥ ꯄꯨꯄꯨ ꯕꯨꯕꯣ ꯑꯁ ꯅꯣꯏꯅ ꯀꯤꯔꯤꯕ ꯀꯩꯁꯦ ꯑꯩꯅ ꯎꯃꯪꯗꯒꯤ ꯐꯥꯔꯛꯄꯅꯦꯕ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣꯕ ꯂꯥꯏꯖꯅ ꯇꯥꯂꯨꯁꯤꯡ ꯀꯩꯁꯤ ꯅꯆꯥ ꯊꯕꯥꯇꯣꯟꯅ ꯐꯥꯔꯛꯄꯅꯦ ꯑꯩꯅ ꯉꯁꯥꯏꯅ ꯀꯩꯁꯤꯒꯤ ꯃꯊꯛꯇ ꯃꯤ ꯑꯃ ꯇꯣꯡ ꯃꯥꯜꯂꯤꯗꯨꯗꯤ ꯏꯆꯥꯅꯨꯄꯤ ꯊꯕꯥꯇꯣꯟ ꯑꯣꯏꯔꯦ ꯑꯩꯒꯤ ꯏꯁꯨ ꯊꯕꯥꯇꯣꯟꯒꯤ ꯍꯛꯇꯛꯇ ꯑꯩꯁꯦ ꯁꯣꯏꯗꯅ ꯂꯥꯟꯊꯤ ꯐꯥꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯑꯩ ꯃꯃꯥ ꯅꯪꯁꯨ ꯀꯤꯕꯦꯃꯟꯈ꯭ꯔꯦ ꯃꯈꯣꯏ ꯃꯄꯥꯁꯨ ꯀꯤꯗꯅ ꯋꯥ ꯇꯞꯅ ꯉꯥꯡꯂꯤꯕꯗꯨꯗꯤ ꯂꯨꯁꯤꯡꯅ ꯌꯥꯔꯤꯃ ꯕꯥꯕꯥ ꯀꯩꯁꯨ ꯇꯧꯔꯣꯏ ꯊꯣꯛꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯍꯣꯏ ꯅꯣꯏ ꯊꯣꯛꯑꯝꯃꯣ ꯏꯃꯥ ꯐꯅꯦꯛꯁꯤꯌꯥ ꯑꯃꯨꯛꯇ ꯁꯤꯜꯂꯛꯈꯤꯒꯦ ꯑꯁꯨꯝꯅ ꯀꯤꯗꯨꯅ ꯏꯃꯨꯡꯗ ꯂꯩꯔꯝꯕꯁꯤꯡ ꯑꯗꯨ ꯊꯣꯛꯂꯛꯏ ꯀꯩꯗꯣ ꯎꯕꯗ ꯃꯁꯥꯗꯨ ꯀꯤꯕꯗꯤ ꯐꯕ ꯅꯠꯇꯦ ꯊꯕꯥꯇꯣꯟ ꯂꯩꯕꯗꯨꯗ ꯀꯤꯗꯕ ꯁꯥꯗꯨꯅ ꯊꯣꯛꯂꯛꯂꯤꯕꯅꯤ ꯕꯥꯕꯥ ꯏꯃꯥ ꯇꯨ ꯑꯁꯤ ꯀꯩꯖꯥꯎꯁꯦ ꯑꯩꯅ ꯑꯩꯒꯤ ꯁꯒꯣꯜ ꯑꯣꯏꯒꯦ ꯍꯥꯏꯗꯅ ꯎꯃꯪꯗꯒꯤ ꯐꯥꯔꯛꯏꯅꯤ ꯃꯃꯤꯡꯅ ꯑꯌꯥꯡꯕꯤ ꯀꯧꯕꯅꯤ ꯑꯩ ꯀꯧꯔꯛꯀꯦ ꯌꯦꯡꯉꯣ ꯑꯌꯥꯡꯕꯤ ꯁꯤꯗ ꯂꯥꯛꯑꯣ ꯀꯩ ꯑꯗꯨ ꯑꯌꯥꯡꯕꯤ ꯍꯥꯏꯅ ꯀꯧꯈꯤꯕꯗꯨꯗ ꯃꯪꯒꯣꯜ ꯃꯊꯛ ꯑꯗꯨꯗ ꯀꯥꯔꯛꯏ ꯇꯣꯃꯥꯜꯗꯤ ꯀꯤꯕꯒꯤ ꯃꯁꯥꯗꯨ ꯅꯤꯛꯄ ꯍꯧꯔꯛꯏ ꯊꯕꯥꯇꯣꯟꯅ ꯑꯌꯥꯡꯕꯤ ꯁꯤꯅ ꯏꯃꯥꯅꯤ ꯈꯨꯔꯝꯃꯨ ꯀꯩ ꯑꯗꯨꯁꯨ ꯃꯤꯔꯣꯟ ꯈꯪꯕ ꯑꯃꯒꯨꯝ ꯂꯥꯏꯖꯗ ꯈꯨꯔꯨꯝꯃꯤ ꯂꯥꯏꯖꯁꯨ ꯀꯤꯔꯝꯕ ꯄꯨꯝꯕ ꯀꯣꯛꯂꯗꯨꯅ ꯅꯨꯡꯁꯤꯅ ꯀꯩ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤ ꯊꯕꯥꯇꯣꯟꯅ ꯃꯁꯛ ꯇꯥꯛꯂꯗꯨꯅ ꯀꯩꯗꯨꯗ ꯈꯨꯔꯨꯝꯍꯜꯂꯤ ꯆꯥꯎꯕꯤꯁꯨ ꯏꯃꯨꯡꯗꯒꯤ ꯀꯧꯊꯣꯛꯂꯒ ꯀꯩ ꯑꯗꯨꯗ ꯊꯕꯥꯇꯣꯟꯅ ꯃꯁꯛ ꯇꯥꯛꯂꯝꯃꯤ ꯂꯥꯏꯖꯅ ꯏꯃꯥ ꯕꯥꯕꯥ ꯊꯥꯏꯅ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯑꯩꯈꯣꯏ ꯊꯕꯥꯇꯣꯟꯁꯦ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯤ ꯃꯄꯣꯛꯅꯤ ꯍꯥꯏꯕꯗꯣ ꯆꯨꯝꯕꯖꯥꯠꯅꯤ ꯀꯩꯁꯤꯅ ꯐꯥꯎꯕ ꯑꯩꯈꯣꯏ ꯊꯕꯥꯇꯣꯟꯅ ꯍꯥꯏꯕ ꯏꯜꯂꯤꯕꯁꯦ ꯇꯣꯃꯥꯜꯅ ꯅꯨꯡꯁꯤꯗ꯭ꯔ ꯌꯦꯡꯉꯨꯅꯦ ꯀꯩ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯦ ꯊꯕꯥꯇꯣꯟꯅ ꯀꯩꯖꯥꯎ ꯑꯗꯨ ꯁꯒꯣꯜ ꯑꯃꯒꯨꯝꯅ ꯇꯣꯡꯗꯨꯅ ꯆꯠꯄꯗꯨ ꯎꯕꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯤ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯅꯔꯤ ꯁꯥꯈꯤꯅ ꯏꯟꯗꯨꯋꯥ ꯂꯥꯏꯖꯒꯤ ꯃꯆꯥꯅꯨꯄꯤ ꯊꯕꯥꯇꯣꯟꯗꯣ ꯁꯒꯣꯜꯒꯤ ꯃꯍꯨꯠ ꯀꯩ ꯑꯣꯏꯅ ꯇꯣꯡꯉꯤꯌꯦ ꯑꯩꯕꯨꯗꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯇꯣꯡꯕꯅꯤ ꯀꯩꯁꯨ ꯀꯤꯔꯨꯅꯨ ꯀꯩ ꯑꯗꯣ ꯀꯩꯁꯨ ꯇꯧꯗꯕꯅꯤ ꯑꯗꯨꯅꯕꯨ ꯑꯁꯨꯛ ꯀꯨꯏꯔꯕꯁꯦ ꯃꯤ ꯀꯅꯥꯝꯇ ꯑꯋꯥꯐꯝꯗ ꯇꯥꯗ꯭ꯔꯤꯕꯁꯤꯅꯤ ꯉꯛꯇꯤ ꯉꯛꯏꯀꯣ ꯊꯕꯥꯇꯣꯟꯅꯁꯦ ꯏꯆꯦ ꯁꯈꯤꯌꯥ ꯉꯛꯄꯤꯔꯨꯅꯨꯗ ꯊꯕꯥꯇꯣꯟꯅ ꯈꯨꯜ ꯑꯁꯤ ꯂꯩꯔꯝꯕꯒꯤ ꯑꯩꯈꯣꯏ ꯉꯁꯤ ꯁꯤ ꯌꯧꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯤꯕꯁꯤꯅꯤ ꯍꯣꯏꯅꯤ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯁꯣꯝꯗꯁꯨ ꯊꯕꯥꯇꯣꯟꯕꯨ ꯅꯤꯡꯊꯤꯅ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯅ ꯄꯥꯎꯇꯥꯛ ꯀꯌꯥ ꯄꯤꯕꯤꯔꯤ ꯂꯥꯏꯖꯅ ꯏꯃꯥꯒꯤ ꯊꯕꯥ ꯅꯪꯁꯦ ꯃꯤꯌꯥꯝ ꯑꯁꯤꯗꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩ ꯍꯥꯏꯕꯁꯦ ꯏꯃꯥꯁꯨ ꯈꯪꯉꯤ ꯑꯗꯣ ꯅꯪꯁꯤ ꯅꯨꯄꯤꯅꯤ ꯑꯗꯨꯅ ꯏꯪꯅ ꯇꯞꯅ ꯅꯨꯄꯤ ꯑꯃꯒꯨꯝ ꯂꯩꯕ ꯇꯝꯒꯗꯕꯅꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯅꯨꯄꯤꯒꯤ ꯃꯒꯨꯟ ꯉꯥꯛꯅꯁꯨ ꯆꯠꯀꯗꯕꯅꯤ ꯆꯥꯎꯕꯤꯅ ꯌꯦꯡꯉꯣꯏ ꯑꯕꯣꯛꯀꯤ ꯊꯕꯥ ꯑꯕꯣꯛ ꯋꯥ ꯍꯥꯏꯒꯦ ꯅꯨꯄꯤ ꯑꯃꯒꯤ ꯐꯖꯕ ꯍꯥꯏꯕꯁꯦ ꯁꯤꯡꯊꯥꯕꯒꯤ ꯂꯣꯏꯕ ꯅꯥꯏꯕ ꯅꯠꯇꯦ ꯑꯗꯨꯅ ꯏꯁꯨꯁꯨ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯒꯤ ꯐꯤꯖꯦꯠ ꯅꯤꯡꯊꯤꯅ ꯁꯦꯠꯇꯨꯅ ꯂꯩꯒꯗꯕꯅꯤ ꯅꯪꯅ ꯏꯪꯒꯥꯎ ꯉꯥꯎꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯅꯪꯅ ꯐꯅ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯀꯌꯥ ꯇꯧꯔꯕꯁꯨ ꯀꯅꯥꯅꯁꯨ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯁꯤꯡꯊꯥꯅꯕꯤꯔꯣꯏ ꯑꯗꯨꯅ ꯏꯁꯨ ꯍꯥꯟꯅꯅꯦ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯊꯧ ꯇꯥꯏꯀꯣ ꯇꯣꯃꯥꯜꯅ ꯑꯩꯒꯤ ꯏꯁꯨ ꯊꯕꯥꯇꯣꯟꯅꯒ ꯅꯤꯡꯊꯤꯅ ꯅꯨꯄꯤ ꯑꯃꯒꯨꯝ ꯂꯩꯔꯕꯗꯤ ꯏꯁꯨꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏꯕꯣ ꯃꯥꯅ ꯅꯨꯄꯥꯒꯤ ꯊꯕꯛ ꯉꯥꯛꯇ ꯇꯧꯗꯅ ꯏꯁꯨꯒꯤ ꯐꯖꯕꯁꯦ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯈ꯭ꯔꯕꯅꯤ ꯂꯨꯁꯤꯡ ꯃꯆꯥ ꯊꯕꯥꯇꯣꯟꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ ꯏꯄꯥꯒꯤ ꯊꯕꯥ ꯅꯕꯣꯛꯀꯅ ꯃꯥꯒꯅ ꯍꯥꯏꯔꯤꯕꯁꯦ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯏꯆꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯌꯥꯏꯐꯅꯕꯅꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯕꯥꯇꯣꯟ ꯃꯄꯥ ꯃꯃꯥ ꯃꯕꯣꯛꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯇꯧꯗꯨꯅ ꯌꯨꯝꯗ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃ ꯊꯥꯔꯤꯛ ꯑꯗꯨ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯄꯥꯝꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯊꯥꯔꯤꯛ ꯁꯨꯃꯥꯡ ꯑꯗꯨ ꯂꯦꯞꯇꯨꯅ ꯏꯃꯨꯡꯗ ꯂꯩꯕ ꯃꯤꯁꯤꯡꯕꯨ ꯀꯧꯏ ꯏꯅꯝꯃ ꯍꯣꯏ ꯏꯅꯝꯃ ꯇꯥꯆꯧ ꯅꯈꯣꯏꯕꯨ ꯀꯅꯥꯝꯇ ꯂꯩꯇꯕ꯭ꯔꯣ ꯃꯤꯅ ꯀꯧꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕꯗꯨꯗ ꯏꯃꯨꯡꯗꯒꯤ ꯆꯥꯎꯕꯤ ꯊꯣꯛꯂꯛꯇꯨꯅ ꯍꯩ ꯊꯥꯔꯤꯛ ꯅꯪ ꯂꯥꯛꯂꯤꯕꯔꯣ ꯀꯨꯏꯔꯦꯗ ꯏꯆꯜꯗꯤ ꯂꯥꯛꯈꯤꯗꯕ ꯆꯪꯉꯨ ꯐꯝꯁꯤ ꯂꯥꯎ ꯏꯅꯝꯃ ꯇꯥꯆꯧ ꯍꯣꯏ ꯂꯨꯁꯤꯡ ꯍꯣꯏꯗꯤ ꯑꯃꯠꯇ ꯎꯗꯤ ꯃꯣꯏꯕꯨ ꯂꯩꯇꯕ꯭ꯔꯣ ꯍꯩꯃ ꯃꯈꯣꯏꯗꯤ ꯑꯃꯠꯇ ꯂꯩꯇꯦꯅꯦ ꯊꯕꯛ ꯆꯠꯊꯣꯛꯅꯈꯤ ꯅꯠꯇꯦ ꯅꯪꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯏꯅꯝꯃ ꯑꯩꯈꯣꯏ ꯊꯕꯥꯇꯣꯟꯅ ꯁꯥꯃꯨ ꯐꯥꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯀꯣꯛꯍꯜꯂꯤ ꯍꯥꯏꯌꯦ ꯑꯗ ꯑꯩꯒꯤꯁꯨ ꯁꯥꯃꯨ ꯑꯃꯗ ꯐꯥꯍꯟꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯊꯕꯥꯇꯣꯟꯅ ꯍꯥꯏꯒꯦꯅ ꯍꯦꯛꯇ ꯂꯥꯛꯂꯤꯕꯅꯤ ꯍꯩꯃ ꯊꯥꯔꯤꯛ ꯅꯪꯕꯨ
ꯁꯥꯃꯨꯒꯤ ꯁꯦꯕꯥ ꯇꯧꯔꯒꯦ ꯍꯥꯏꯔꯤꯕꯔꯣ ꯍꯅꯨꯊꯪꯁꯤꯗ? ꯁꯦꯕꯥ ꯇꯧꯕꯒꯤ ꯅꯠꯇꯦꯗ ꯏꯅꯝꯃ, ꯑꯩꯒꯤ ꯇꯣꯡꯅꯅꯕꯅꯤ꯫ ꯑꯍꯟ ꯃꯇꯝꯒ ꯑꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯋꯥꯔꯤ, ꯑꯗꯨꯅ ꯁꯥꯃꯨ ꯇꯣꯡꯅꯤꯡꯕ ꯑꯩꯁꯦ꯫ ꯍꯣꯏ ꯍꯣꯏ, ꯏꯁꯨꯗ ꯁꯥꯃꯨ ꯃꯀꯣꯛ ꯄꯥꯍꯜꯂꯒ ꯂꯣꯏꯔꯦ꯫ ꯉꯥꯏꯈꯣꯅꯦ ꯊꯥꯔꯤꯛ, ꯑꯗꯨꯒ ꯂꯥꯏꯔꯤ, ꯑꯩꯈꯣꯏ ꯊꯕꯥꯇꯣꯟꯒꯤ ꯁꯪꯒꯣꯏꯗ ꯂꯩꯔꯤꯕ ꯀꯩ ꯑꯁꯦ ꯑꯃꯨꯛꯇ ꯍꯥꯟꯅ ꯌꯦꯡꯉꯨ, ꯃꯁꯛꯁꯤ ꯅꯨꯡꯁꯤꯗ꯭ꯔꯣ? ꯍꯥ, ꯀꯔꯤ ꯀꯩꯌꯦꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯪꯒꯣꯏ ꯂꯩꯔꯤꯕꯗꯣꯝ ꯌꯦꯡꯂꯛꯄꯗ ꯎꯔꯦ ꯆꯥꯎꯔꯕ ꯀꯩꯖꯥꯎ ꯑꯃ ꯀꯨꯟꯗꯨꯅ ꯂꯩꯔꯤꯕꯗꯣ꯫ ꯊꯥꯔꯤꯛ ꯃꯁꯥꯗꯨ ꯀꯤꯕꯅ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯊꯣꯛꯇꯅ ꯅꯤꯛꯄ ꯍꯧꯔꯛꯏ꯫ ꯊꯥꯔꯤꯛꯀꯤ ꯃꯇꯧ ꯎꯕꯗ ꯆꯥꯎꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯍꯩ ꯊꯥꯔꯤꯛ, ꯏꯁꯨꯒꯤ ꯀꯩ ꯑꯁꯤ ꯎꯕꯗ ꯅꯪꯕꯨ ꯀꯤꯔꯕ꯭ꯔꯣ? ꯀꯩꯁꯨ ꯇꯧꯔꯣꯏꯅꯦ ꯅꯪꯕꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤꯅ ꯀꯩ ꯑꯗꯨꯕꯨ ꯀꯧꯏ꯫ ꯍꯩ ꯑꯌꯥꯡꯕꯤ, ꯑꯕꯣꯛꯀꯤ ꯑꯌꯥꯡꯕꯤ, ꯅꯪꯕꯨ ꯁꯤꯗ ꯂꯥꯎꯅꯦ꯫ ꯆꯥꯎꯕꯤꯅ ꯀꯧꯕꯗꯨꯗ ꯑꯌꯥꯡꯕꯤꯁꯨ ꯆꯥꯎꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯀꯨꯜꯂꯤ꯫ ꯆꯥꯎꯕꯤꯅ ꯀꯩ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯅꯥꯟꯕꯤꯗꯨꯅ ꯊꯥꯔꯤꯛꯇ ꯑꯣꯟꯁꯤꯟꯗꯨꯅ, ꯊꯥꯔꯤꯛ, ꯌꯦꯡꯉꯨꯅꯦ ꯅꯨꯡꯁꯤꯗ꯭ꯔꯣ ꯑꯩꯈꯣꯏ ꯑꯌꯥꯡꯕꯤꯁꯦ? ꯊꯥꯔꯤꯛꯅ ꯀꯤꯔꯨꯔꯤꯕ ꯀꯩ ꯑꯗꯨꯅ ꯏꯇꯦ ꯇꯦꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯁꯥꯗ ꯀꯤꯕꯗꯨ ꯈꯔ ꯐꯔꯛꯂꯝꯃꯤ꯫ ꯏꯅꯝꯃ, ꯑꯩꯗꯤ ꯀꯩ ꯑꯁꯤ ꯍꯦꯛ ꯎꯕꯗ ꯀꯤꯕꯅ ꯏꯁꯥꯒꯁꯦ ꯍꯦꯛ ꯅꯤꯛꯂꯨꯔꯦ, ꯑꯗꯨꯒ ꯁꯤꯗꯤ ꯏꯇꯦ ꯇꯦꯕ ꯀꯩ ꯑꯣꯏꯔꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛ ꯀꯩꯗꯨꯒꯤ ꯃꯃꯥꯏꯗ ꯅꯥꯟꯒꯦ ꯍꯥꯏꯅ ꯇꯧꯕꯒ ꯀꯨꯟꯗꯨꯅ ꯂꯩꯔꯝꯕ ꯑꯌꯥꯡꯕꯤꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯉꯪꯗꯨꯅ ꯃꯤ ꯑꯃꯗ ꯆꯣꯡꯁꯤꯜꯂꯛꯀꯗꯕꯒꯤ ꯃꯑꯣꯡ ꯇꯧꯔꯛꯏ꯫ ꯑꯣ ꯏꯃꯥ, ꯑꯩ ꯁꯤꯕ ꯇꯥꯔꯦ꯫ ꯏꯅꯝꯃ, ꯑꯩ ꯆꯠꯂꯒꯦ, ꯑꯩ ꯁꯥꯃꯨꯒ ꯑꯝꯇ ꯄꯥꯝꯖꯗ꯭ꯔꯦ, ꯑꯩ ꯆꯠꯂꯦꯀꯣ ꯏꯅꯝꯃ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯔꯤꯛ ꯑꯗꯨ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯆꯦꯟꯈꯤ꯫ ꯆꯥꯎꯕꯤ ꯅꯣꯛꯂꯒ, ꯍꯩ ꯑꯌꯥꯡꯕꯤ, ꯏꯁꯨꯇꯅꯤ ꯑꯕꯣꯛꯀꯤ ꯑꯄꯥꯝꯕ ꯇꯧꯕ, ꯏꯁꯨꯅ ꯇꯥꯟꯈ꯭ꯔꯤꯕꯁꯤ ꯃꯇꯤꯛ ꯌꯦꯡꯖꯩ, ꯃꯤꯒꯤ ꯌꯨꯝ ꯊꯨꯒꯥꯏꯕꯤ ꯌꯨꯝꯒꯥꯏꯕꯤ ꯑꯁꯦ꯫ ꯂꯥꯏꯖꯅ, ꯏꯃꯥ, ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯗꯣꯔꯦꯅ ꯋꯥꯔꯦꯞ ꯇꯥꯟꯅꯈ꯭ꯔ ꯃꯥꯜꯂꯦ, ꯍꯟꯗꯛꯇꯤ ꯌꯥꯝ ꯆꯥꯎꯅ ꯄꯥꯡꯊꯣꯛꯀꯗꯧ ꯃꯥꯜꯂꯦ, ꯊꯪꯅꯕ ꯈꯨꯜꯒꯤ ꯃꯤꯁꯨ ꯆꯦꯄꯥꯎ ꯊꯥꯗꯨꯅ ꯀꯧꯅꯤ ꯍꯥꯏꯅ ꯍꯧꯏ꯫ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯗꯧꯔꯦ ꯍꯥꯏꯕ? ꯐꯔꯦ ꯐꯔꯦ, ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯏꯁꯨ ꯊꯕꯥꯇꯣꯟꯁꯨ ꯅꯤꯡꯊꯤꯅ ꯀꯦꯊꯔꯒ ꯁꯒꯣꯜ ꯇꯣꯡꯍꯟꯗꯨꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯂꯦꯟꯅꯒꯦ꯫ ꯂꯥꯏꯖꯅ, ꯏꯃꯥ, ꯅꯁꯨ ꯊꯕꯥꯇꯣꯟꯒꯤꯗꯤ ꯁꯒꯣꯜ ꯅꯠꯇꯦ ꯀꯩꯖꯥꯎ ꯑꯁꯤꯅꯤ꯫ ꯍꯣꯏꯅꯦ, ꯑꯩꯗꯤ ꯏꯀꯥꯎꯕ ꯍꯦꯛ ꯀꯥꯎꯔꯨꯔꯦ꯫ ꯊꯕꯥꯇꯣꯟꯅ, ꯏꯃꯥ, ꯑꯕꯣꯛ, ꯑꯩ ꯏꯁꯤꯡ ꯁꯣꯛꯂꯨꯒꯦ꯫ ꯆꯥꯎꯕꯤꯅ, ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯁꯨꯕꯣ? ꯍꯣꯏ ꯑꯕꯣꯛ꯫ ꯍꯣꯏ ꯍꯣꯏ, ꯁꯣꯛꯂꯨꯔꯣ, ꯅꯇꯥꯁꯤꯡꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯣꯏꯅ ꯊꯣꯛꯅꯔꯛꯑꯝꯒꯅꯤ꯫ ꯂꯥꯏꯖꯅ, ꯊꯕꯥ, ꯑꯌꯥꯡꯕꯤꯁꯨ ꯄꯨꯕꯤꯈꯣꯀꯣ꯫ ꯊꯕꯥꯇꯣꯟ ꯅꯣꯛꯂꯒ, ꯏꯃꯥ, ꯇꯨ ꯑꯌꯥꯡꯕꯤꯗꯤ ꯊꯣꯛꯂꯒ ꯉꯥꯏꯗꯨꯅꯕꯨ ꯂꯩꯔꯤ꯫ ꯊꯕꯥꯇꯣꯟ ꯏꯁꯤꯡ ꯁꯥꯟꯅꯕꯨꯟ ꯑꯃ ꯄꯥꯏꯗꯨꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯊꯕꯥꯇꯣꯟꯒꯤ ꯃꯅꯤꯡꯗ ꯃꯥꯒꯤ ꯑꯌꯥꯡꯕꯤꯗꯨꯁꯨ ꯏꯟꯅꯔꯛꯂꯤ꯫ ꯊꯣꯏꯅꯨꯅ, ꯊꯕꯥꯇꯣꯟ, ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤꯕ꯭ꯔꯣ? ꯏꯇꯥꯒꯤ ꯑꯌꯥꯡꯕꯤꯁꯤꯁꯨ ꯌꯥꯎꯔꯛꯏꯗꯅ꯫ ꯍꯣꯏ ꯏꯇꯥ, ꯏꯇꯥꯈꯣꯏꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯑꯝꯃꯤꯔꯣ? ꯊꯣꯏꯕꯤꯅ, ꯍꯣꯏ ꯏꯇꯥ, ꯃꯇꯝꯁꯨ ꯌꯥꯝ ꯉꯜꯂꯤ, ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯈꯤꯁꯤ, ꯂꯥꯛꯑꯣ ꯏꯇꯥ꯫ ꯊꯕꯥꯇꯣꯟ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯇꯥꯔꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ꯫ ꯑꯌꯥꯡꯕꯤꯁꯨ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ꯫ ꯊꯣꯏꯅꯨ ꯑꯌꯥꯡꯕꯤꯒꯤ ꯃꯃꯥꯏꯗ ꯅꯥꯟꯕꯤꯗꯨꯅ, ꯑꯌꯥꯡꯕꯤ, ꯅꯪꯒꯤ ꯅꯃꯥꯏꯁꯦ ꯑꯣꯟꯊꯣꯛꯅ ꯄꯥꯛꯈ꯭ꯔꯦꯗꯀꯣ, ꯑꯗꯨꯒ ꯅꯁꯛꯁꯨ ꯌꯥꯝ ꯐꯖꯩ, ꯅꯇꯨ ꯀꯥꯁꯤꯅ ꯁꯤꯇꯤꯛ ꯅꯥꯜꯂꯗꯅ, ꯑꯌꯥꯡꯕꯤ, ꯅꯪꯁꯤ ꯐꯖꯩꯕꯣ꯫ ꯑꯌꯥꯡꯕꯤ ꯃꯤꯔꯣꯜ ꯈꯪꯕ ꯑꯣꯏꯕꯅ ꯀꯩ ꯑꯣꯏꯖꯔꯕꯁꯨ ꯃꯆꯤꯟ ꯁꯤꯡꯗꯨꯅ ꯅꯣꯛꯏ꯫ ꯀꯩꯗꯨꯅ ꯅꯣꯛꯄꯗ ꯎꯔꯒ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯁꯨ ꯄꯨꯟꯅ ꯅꯣꯛꯏ꯫ ꯊꯣꯏꯕꯤꯅ, ꯏꯇꯥ ꯊꯕꯥ, ꯅꯪꯗꯤ ꯑꯌꯥꯡꯕꯤꯒ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇꯒꯁꯦ ꯄꯨꯟꯒꯅꯤ ꯈꯪꯗ꯭ꯔꯦꯕ, ꯑꯗꯨꯅ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯣꯏꯅ ꯑꯌꯥꯡꯕꯤ ꯅꯈꯣꯏꯅꯤꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯇꯥꯔꯦꯗꯅ꯫ ꯍꯣꯏ ꯏꯇꯥꯁꯤꯡ, ꯄꯨꯂꯞ ꯂꯥꯛꯑꯣ, ꯑꯩꯈꯣꯏꯗ ꯁꯤꯡꯖꯨ ꯆꯥꯁꯤ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯄꯤꯕꯥꯔꯦꯜꯗꯨ ꯆꯪꯉꯛꯇꯨꯅ ꯊꯣꯏꯕꯤꯕꯨ ꯀꯧꯔꯝꯃꯤ꯫ ꯊꯣꯏꯕꯤ, ꯍꯩꯃꯥ, ꯏꯕꯨꯡ ꯄꯤꯕꯥꯔꯦꯜ, ꯑꯩꯕꯨ ꯀꯧꯕ꯭ꯔꯣ? ꯊꯣꯏꯕꯤ, ꯅꯪ ꯑꯩꯄꯦꯠꯇ ꯁꯨꯝ ꯊꯣꯛꯂꯛꯀꯦꯔꯣ? ꯍꯣꯏ ꯌꯥꯏꯌꯦ ꯏꯕꯣ꯫ ꯊꯣꯏꯅꯨꯅ, ꯀꯩ ꯋꯥꯔꯤ ꯂꯩꯖꯥꯠꯅꯣ ꯏꯕꯨꯡ ꯄꯤꯕꯥꯔꯦꯜꯅ ꯊꯣꯏꯕꯤꯕꯨ ꯀꯧꯊꯣꯛꯈ꯭ꯔꯤꯁꯤꯕꯣ? ꯂꯤꯡꯖꯦꯜꯅ, ꯄꯥꯈꯪꯗ ꯂꯩꯁꯥꯕꯤ ꯀꯧꯊꯣꯛꯄꯕꯨ ꯀꯩꯒꯤ ꯑꯣꯏꯅꯤꯒꯦ ꯊꯣꯏꯅꯣ? ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯣꯏꯕꯤꯗꯨ ꯅꯣꯛꯐꯦ ꯇꯧꯔꯗꯨꯅ ꯆꯪꯂꯛꯏ꯫ ꯊꯣꯏꯅꯨꯅ, ꯀꯩꯅꯣ ꯏꯇꯥ ꯊꯣꯏꯅꯨꯁꯦ ꯍꯔꯥꯎꯕꯒꯤ ꯁꯛꯐꯝꯗ ꯌꯥꯝ ꯍꯔꯥꯎꯅ ꯂꯥꯛꯏꯀꯣ, ꯏꯕꯨꯡ ꯄꯤꯕꯥꯔꯦꯜꯅ ꯀꯔꯤꯕꯨ ꯍꯥꯏꯔꯝꯒꯦ? ꯂꯤꯡꯖꯦꯜꯅ, ꯍꯥꯏꯔꯣꯗꯅ ꯏꯇꯥ ꯊꯣꯏꯕꯤ, ꯇꯥꯅꯤꯡꯕꯅ ꯂꯣꯏꯔꯦꯕ꯫ ꯑꯗꯨꯕꯨꯔꯣ ꯏꯇꯥꯁꯤꯡ, ꯇꯥ ꯄꯤꯕꯥꯔꯦꯜꯅ ꯑꯩꯈꯣꯏ ꯏꯇꯥ ꯊꯕꯥꯇꯣꯟꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦꯅ ꯑꯃꯨꯛꯇ ꯐꯣꯡꯗꯣꯛꯄꯤꯌꯣꯅ ꯄꯥꯎꯗꯝꯂꯛꯄꯅꯤ꯫ ꯊꯣꯏꯅꯨꯅ, ꯏꯇꯥ ꯊꯕꯥ, ꯌꯥꯗꯦꯀꯣ ꯃꯤꯗꯤ, ꯏꯕꯨꯡ ꯄꯤꯕꯥꯔꯦꯜꯅꯒ ꯂꯣꯟꯅ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯝꯃꯤ, ꯀꯜꯂꯛꯆꯩꯀꯣ꯫ ꯇꯨꯃꯤꯟꯅ ꯀꯨꯟꯗꯨ ꯂꯩꯔꯝꯕ ꯑꯌꯥꯡꯕꯤꯗꯨ ꯍꯧꯒꯠꯇꯨꯅ ꯊꯕꯥꯇꯣꯟꯗ ꯍꯧꯒꯠꯂꯣ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯑꯗꯨꯅ ꯊꯕꯥꯇꯣꯟꯗ ꯏꯜꯂꯤ꯫ ꯊꯕꯥꯇꯣꯟꯁꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ, ꯑꯌꯥꯡꯕꯤ, ꯀꯩꯗꯧꯔꯒꯦ, ꯌꯨꯝꯗ ꯆꯠꯂꯁꯤ ꯍꯥꯏꯔꯤꯔꯣ?
ꯑꯌꯥꯡꯕꯤꯗꯨ ꯅꯠꯇꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯣ ꯍꯥꯏ ꯑꯗꯨꯒ ꯊꯕꯥꯇꯣꯟꯒꯤ ꯐꯤ ꯃꯁꯤꯛꯇꯨꯅ ꯆꯤꯡꯗꯨꯅ ꯆꯠꯂꯤ ꯑꯗꯨꯒ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯂꯤꯕ ꯄꯤꯕꯥꯔꯦꯜꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯏ ꯄꯤꯕꯥꯔꯦꯜ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯌꯥꯡꯕꯤꯗ ꯌꯦꯡꯏ ꯑꯌꯥꯡꯕꯤꯁꯨ ꯄꯤꯕꯥꯔꯦꯜꯗ ꯍꯥꯏꯐꯦꯠ ꯃꯀꯣꯛ ꯑꯗꯨ ꯂꯨꯛꯊꯕꯣꯏ ꯀꯔꯤꯕꯣꯏ ꯇꯧꯔꯝꯂꯒ ꯂꯩꯁꯥꯕꯤꯁꯤꯡꯅ ꯐꯝꯂꯤ ꯃꯥꯏꯀꯩ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯨꯜꯂꯤ ꯊꯣꯏꯅꯨꯅ ꯑꯌꯥꯡꯕꯤ ꯅꯪ ꯑꯩꯅ ꯌꯥꯏ ꯍꯥꯏꯔꯤꯁꯤꯅꯤ ꯏꯪꯒꯤꯠ ꯏꯔꯥꯡ ꯌꯥꯝ ꯈꯪꯉꯦꯕ ꯅꯪ ꯑꯌꯥꯡꯕꯤꯁꯨ ꯃꯈꯨꯠ ꯑꯗꯨꯅ ꯃꯆꯤꯟꯅ ꯈꯨꯝꯗꯨꯅ ꯅꯣꯛꯏ ꯑꯌꯥꯡꯕꯤꯒꯤ ꯃꯇꯧꯗ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯁꯨ ꯄꯨꯂꯞ ꯑꯃꯨꯛ ꯅꯣꯛꯏ ꯄꯤꯕꯥꯔꯦꯜꯅ ꯊꯕꯥꯇꯣꯟ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯛꯄ ꯀꯨꯏꯔꯦ ꯑꯗꯣ ꯅꯪꯗꯤ ꯀꯔꯤ ꯈꯜꯂꯤꯅꯣ ꯍꯥꯟꯅ ꯅꯪꯒꯤ ꯈꯪꯅꯖꯕꯤꯒ ꯂꯩꯈ꯭ꯔꯕꯣ ꯊꯕꯥꯇꯣꯟ ꯏꯀꯥꯏꯅ ꯈꯨꯝꯂꯛꯏ ꯏꯕꯨꯡ ꯄꯤꯕꯥꯔꯦꯜ ꯅꯆꯜꯂꯒꯤ ꯈꯪꯅꯖꯕ ꯀꯅꯥꯁꯨ ꯂꯩꯖꯗꯦ ꯑꯗꯨꯒ ꯑꯩꯁꯨ ꯏꯕꯨꯡꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯔꯒꯦ ꯑꯩꯒꯤ ꯑꯌꯥꯡꯕꯤꯅ ꯏꯕꯨꯡꯕು ꯈꯣꯏꯗꯥꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯑꯌꯥꯡꯕꯤꯅ ꯄꯥꯝꯖꯕ ꯏꯕꯨꯡꯒ ꯑꯩꯒ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯗꯨꯅ ꯆꯠꯃꯤꯟꯅꯁꯤ ꯏꯕꯨꯡꯅ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯨ ꯄꯤꯕꯥꯔꯦꯜ ꯍꯔꯥꯎꯅ ꯊꯕꯥꯇꯣꯟ ꯅꯪꯕꯨ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯣꯏ ꯃꯄꯣꯛ ꯑꯁꯤꯕꯨꯒꯤ ꯂꯦꯡꯗ ꯂꯩꯒꯅꯤ ꯅꯪ ꯑꯩꯕꯨ ꯊꯥꯖꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯄꯤꯕꯥꯔꯦꯜꯒ ꯊꯕꯥꯇꯣꯟꯒ ꯈꯪꯅꯗꯨꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯉꯁꯤ ꯑꯁꯤꯅꯤ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯅꯨꯃꯤꯠ ꯑꯁꯤ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯇꯨꯅ ꯊꯧꯔꯝ ꯑꯗꯨꯕꯨ ꯌꯦꯡꯅꯕ ꯂꯩꯔꯤ ꯁꯣꯝꯗ ꯊꯕꯥꯇꯣꯟꯁꯨ ꯃꯃꯥꯒ ꯃꯕꯣꯛꯀꯅ ꯅꯤꯡꯊꯤꯅ ꯀꯦꯕꯤꯔꯤ ꯉꯁꯤꯗꯤ ꯊꯕꯥꯇꯣꯟ ꯇꯁꯦꯡꯅ ꯂꯥꯏꯔꯦꯝꯕꯤ ꯑꯃꯗꯒꯤ ꯍꯦꯟꯅ ꯐꯖꯔꯦ ꯅꯤꯡꯊꯤꯔꯕ ꯈ꯭ꯋꯥꯡꯗ ꯊꯝꯕꯥꯜ ꯂꯩꯈꯣꯛꯀꯤ ꯐꯅꯦꯛ ꯑꯉꯥꯡ ꯃꯆꯨꯒꯤ ꯔꯦꯁꯣꯟ ꯐꯨꯔꯤꯠ ꯀꯣꯛꯇ ꯀꯖꯦꯡ ꯂꯩ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯦ ꯑꯗꯨꯝꯅ ꯅꯤꯡꯊꯤꯖꯅ ꯀꯦꯔꯒ ꯅꯤꯡꯊꯤꯖꯔꯕ ꯀꯩꯔꯦꯟ ꯀꯩꯖꯥꯎ ꯑꯗꯨ ꯇꯣꯡꯗꯨꯅ ꯃꯤꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯊꯣꯛꯂꯛꯄꯗꯗꯤ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯊꯃꯣꯏ ꯄꯨꯝꯕ ꯁꯨꯝꯈ꯭ꯔꯦ ꯀꯩꯔꯦꯟ ꯀꯩꯖꯥꯎ ꯑꯗꯨ ꯅꯤꯡꯊꯤꯅ ꯇꯣꯡꯗꯨꯅ ꯆꯦꯟꯕ ꯍꯧꯔꯛꯄꯗ ꯊꯕꯥꯇꯣꯟꯒꯤ ꯃꯀꯣꯛ ꯃꯄꯥꯗ ꯂꯪꯂꯕ ꯃꯉꯥꯜ ꯑꯃꯁꯨ ꯉꯥꯟꯕꯒꯨꯝ ꯇꯧꯔꯛꯏ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏ ꯄꯨꯝꯕ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥꯒꯤ ꯁꯥꯌꯣꯟꯅꯦ ꯍꯥꯏꯗꯨꯅ ꯈꯨꯂꯩꯕꯥꯛ ꯇꯥꯅ ꯀꯨꯟꯗꯨꯅ ꯈꯨꯔꯨꯝꯅꯩ ꯄꯤꯕꯥꯔꯦꯜ ꯃꯥꯁꯨ ꯊꯋꯥꯏ ꯇꯥꯅ ꯊꯕꯥꯇꯣꯟꯅ ꯀꯩꯔꯦꯜ ꯀꯩꯖꯥꯎ ꯑꯗꯨꯕꯨ ꯇꯣꯡꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯤꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯤ ꯊꯕꯥꯇꯣꯟ ꯃꯥꯁꯨ ꯄꯤꯕꯥꯔꯦꯜꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯥꯕꯨ ꯌꯦꯡꯂꯝꯕꯗꯨꯗ ꯏꯀꯥꯏꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯈꯪꯖꯩ ꯏꯪꯒꯤꯠ ꯏꯔꯥꯡ ꯈꯪꯕꯤ ꯑꯌꯥꯡꯕꯤꯁꯨ ꯄꯤꯕꯥꯔꯦꯜꯗ ꯌꯦꯡꯗꯨꯅ ꯅꯣꯛꯆꯩ